Notification live itu. Gì về rồi? Ame. Nganga ka mana berani saya. Kayaknya tahu sih gua. Misalnya tuh. Parah. 지금 그다음에 너무나 너무 되려고 뻔하니 되고 Puspa, hi Che, hello Puspa, welcome. Lok thungabo, lok thungi sa khanu ai te kasi se sana muk toro. Rasmita Singha, hi, hello Rasmita. Gentleman X, hi, hello. Gentleman X, Che, how, chak charabo. Thebisana, hi, welcome. Thebisana, Yumnam, Bibita Devi, chak charabo che, chak chare, Bibita chak chare. Puspa, kay mathil chage. Ngasise chak chadre tan oina chare ko. Ngasise tan oina sum chaning bagi ne. Tan oina chare isa du khra nungai ta bagi tawini da. Ganchuliu gangmei hai mare ko. Hi che, hello gangmei. Nungai ribo. Thobisana inama ngasidi kuina yauraroi hai. Kari lerege Thobisana. Ngasi kuina yauraroi hai di kari lerege. Gentleman na kay mathil chabano cheche ibai di leitro hai. Ngasi tan noina chare. Tanga ngaubaga oina tawna chare ko. Chak chadre. Khoida lei ma thabak kan bagi thabak shuri ba ko. Gangmei na kay hai ba o nungai che hai. Gangmei kay jang sarake. Thobisana kaisu leite khuman ubro hai. Khuman laktri hoji phawba. Dagi BK Sehena Begamna chak charabo che chare Sehena chak chare ko nangdi charabo adaidi Pratisha Chanuna hi hello Puspana Jegi ubalo tharo Jegi live se nungtigi adum ngairaga nungai nungtigi ngahak ta oirasu adum tawrako hai adune ichinau mayamna numitki elbi lakpiro adum ngahak wari sarasi habido lakpane bako isa nungai tasu nungai tana adum lae ngasise isadi khra nungai te bako Bikram Singh na hi hello Bikram adagidi adoidi Penduluru Pedat na kay hi hello adagidi Pratisha Chanuna hi che hello Manjita nomai themna che toina video thagalagu ko che hai hoi thagalake dum ngamadi ko adum thagalakani ba dogidi sonu sutna जय श्री राम मैं जय श्री राम जो मेरे नए मेरे जो लोग मेरे चैनल पे नए आए हैं तो मेरे चैनल को सपोर्ट कीजिए और अभी लाइव चल रहा है इसमें भी लाइक कीजिए Thobisana lag oida
ꯖꯥꯠꯂꯣ ꯑꯩ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯈꯨꯃꯟꯁꯦ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯖꯦꯟꯇꯜꯃꯦꯟꯅ ꯃꯌꯥꯝ ꯆꯦꯆꯦꯒ ꯂꯥꯏꯛ ꯑꯃꯇꯪ ꯍꯥꯟꯅ ꯅꯝꯕꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯕꯣꯕꯤꯇꯥꯅ ꯍꯥꯏ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯒꯟꯆꯨꯂꯤꯎ ꯒꯪꯃꯩꯅ ꯍꯪꯒꯥꯝ ꯆꯥꯏꯌꯦ ꯆꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯒꯪꯃꯩ ꯑꯗꯒꯤꯗꯤ ꯄ꯭ꯔꯇꯤꯁꯥꯅ ꯀꯩ ꯍꯥꯏꯕ ꯆꯥꯈ꯭ꯔꯕꯣ ꯆꯤꯆꯦ ꯍꯥꯏꯌꯦ ꯆꯥꯈ꯭ꯔꯕꯣ ꯆꯤꯆꯦ ꯍꯣꯏ ꯆꯥꯔꯦ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯁꯨꯚꯥꯅ ꯆꯦ ꯂꯥꯏꯚ ꯑꯍꯥꯟꯕꯅꯤ ꯁꯣꯚꯥ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯂꯣꯛ ꯇꯧꯕꯒꯤꯅꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯌꯥꯝ ꯂꯥꯛꯈꯣꯀꯣ ꯑꯩ ꯀꯗꯥꯏ ꯌꯧꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯀꯣꯃꯦꯟꯁꯦ ꯏꯅꯝꯃ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯣ ꯑꯩꯗꯤ ꯃꯟꯖꯤꯇꯥꯅ ꯗꯗꯥꯁꯨ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏꯒꯗ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯍꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯀꯅꯤꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯊꯕꯛ ꯁꯨꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯅꯤ ꯕꯤ ꯀꯦꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯆꯦ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯤꯔꯛꯎ ꯍꯣꯏ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯣ ꯑꯩꯗꯤ ꯔꯥꯍꯨꯜꯅ ꯏꯅꯝꯃ ꯑꯩꯗꯤ ꯏꯕꯥꯏꯗꯤ ꯍꯥꯏꯌꯦ ꯏꯕꯥꯏꯗꯣ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯤꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯆꯪꯉꯛꯀꯅꯤ ꯑꯗꯨꯒ ꯑꯩꯗꯤ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯍꯥꯏ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯣꯅꯥꯂꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯟ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯗꯤꯜꯕꯨꯡ ꯀꯩꯅꯣꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯛꯆꯣꯝ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯏꯕꯦꯌꯥꯏꯃꯅ ꯆꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯁꯨ ꯍꯥꯏꯕ ꯑꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯁꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯂꯥꯏꯚꯇ ꯌꯥꯎꯕ ꯈꯛꯇ ꯅꯠꯇꯕ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯔꯝ ꯂꯩ ꯏꯅꯝꯃ ꯈꯨꯃꯟ ꯂꯥꯛꯂꯒ ꯍꯥꯏꯒꯦ ꯍꯥꯏꯌꯦ ꯑꯣ ꯈꯨꯃꯟ ꯂꯥꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯀꯔꯤ ꯇꯧꯅꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯂꯩꯔꯒꯦ ꯅꯅꯝꯃꯗꯤ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯏꯇꯩꯃ ꯀꯔꯤ ꯍꯤꯟꯖꯥꯡ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯁꯨꯔꯖꯤꯠ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯏꯁꯥꯁꯦ ꯎꯂꯣꯛ ꯑꯔꯨꯝ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯇꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯗꯤꯜꯕꯨꯡꯅ ꯆꯦꯆꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩ ꯅꯨꯃꯤꯠꯀꯤꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 4ꯗ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯒ ꯎꯅꯕ ꯐꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯩꯅꯗꯤ ꯈꯪꯗꯦꯅꯀꯣ ꯀꯅꯥ ꯁꯞꯄꯣꯔꯠ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯣ ꯑꯩ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 4ꯗ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯅꯆꯦꯒꯤ ꯑꯦꯜꯕꯤ ꯊꯥꯗꯣꯛꯑꯒ ꯅꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯦ ꯏꯠꯁ ꯕ꯭ꯂꯣꯛ ꯍꯥꯏ ꯆꯦ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯏꯔꯦꯀꯣ ꯋꯥꯔꯤꯒ ꯁꯥꯟꯅꯗꯕ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯦ
ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯥ ꯃꯌꯥꯡꯂꯥꯡꯕꯝꯅ ꯀꯩꯒꯤꯅꯣ ꯑꯩ ꯄꯥꯊꯣꯛꯄ ꯌꯥꯎꯗ꯭ꯔꯤꯗꯣ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣ ꯌꯨꯝ ꯌꯦꯡꯉꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯝꯕꯤ ꯑꯅ ꯂꯣꯏꯗꯣꯏꯔꯣ ꯄ꯭ꯔꯤꯌꯥ ꯃꯌꯥꯡꯂꯥꯡꯕꯝꯁꯦ ꯇꯣꯝꯕꯤ ꯑꯅ ꯂꯣꯏꯗꯣꯏꯔꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ ꯑꯗꯣ ꯀꯣꯃꯦꯟꯁ ꯑꯂꯥꯛꯄ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏ ꯄꯥꯏꯀꯣ ꯑꯃꯠꯇ ꯆꯤꯊꯗꯦ ꯑꯩꯅ ꯄꯥꯔꯁꯨ ꯗꯥꯅ ꯄꯥꯔꯁꯨ ꯑꯗꯣ ꯀꯣꯃꯦꯟꯁꯦ ꯄ꯭ꯔꯤꯌꯥꯁꯦ ꯇꯣꯝꯕꯤ ꯑꯅ ꯂꯣꯏꯗꯣꯏꯔꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯅꯥꯎꯔꯦꯝ ꯀꯩꯅꯣꯅ ꯁꯨꯚꯥꯅ ꯆꯦ ꯅꯪꯒꯤ ꯑꯍꯥꯟꯕꯗ ꯇꯥꯃꯣꯅ ꯐꯥꯒꯤ ꯇꯧꯕꯗꯣ ꯑꯩꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯏꯆꯦ ꯑꯩ ꯅꯝꯕꯣꯜꯗꯒꯤꯅꯦ ꯇꯥꯃꯣ ꯎꯅꯤꯡꯉꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯀꯔꯤ ꯁꯨꯕ ꯑꯩꯈꯣꯏꯗ ꯀꯧꯒꯦꯀꯣ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯀꯧꯔꯛꯀꯦ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯣ ꯀꯧꯔꯛꯀꯦꯕꯀꯣ ꯃꯥꯁꯦ ꯊꯕꯛ ꯈꯇꯪ ꯀꯟꯕ ꯍꯟꯗꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯟꯉꯩꯒꯤꯗꯤ ꯃꯥꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯁꯨꯕꯅꯦꯕ ꯑꯗꯨꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯄꯨꯡ 8ꯗꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯁꯨꯕꯁꯦ ꯁꯨꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯊꯕꯛꯁꯦ ꯄꯥꯡꯓꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯔꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯃ ꯇꯧꯕꯗꯅꯦ ꯊꯕꯛꯁꯤ ꯁꯨꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯌꯥꯎꯗꯕꯅꯦꯕꯀꯣ ꯃꯥ ꯊꯕꯛ ꯈꯛꯇꯪ ꯑꯗꯒꯤꯗꯤ ꯁꯨꯚꯥꯅ ꯆꯦꯅ ꯀꯔꯝꯕꯅꯣ ꯍꯧꯖꯤꯛ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯑꯕꯣꯆꯥꯅ ꯀꯝꯗꯧꯔꯤꯃꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯏꯆꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯣꯆꯥ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯅꯣꯛꯅꯤꯡꯕ ꯄꯣꯛꯇꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥ ꯀꯔꯤ ꯂꯩꯔꯒꯦ ꯅꯣꯏꯕꯨ ꯅꯣꯏ ꯉꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯀꯩꯗꯧꯔꯒꯦꯕ ꯑꯗꯩ ꯗꯤꯜꯕꯨꯡꯅ ꯆꯦꯆꯦ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯒꯁꯕꯝꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯔꯥꯏꯠ ꯁꯥꯏꯠꯇ ꯗꯣꯠ 3 ꯌꯥꯎꯕꯗꯨꯗ ꯅꯝꯂꯒ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯕꯣꯇꯝ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯕꯤꯌꯨ ꯈꯪꯗꯕ ꯌꯥꯎꯅꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏꯅ ꯍꯥꯏꯀꯣ ꯆꯨꯝꯃꯦ ꯂꯥꯏꯛ ꯇꯧꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯛꯏꯁꯦ ꯃꯣꯕꯥꯏꯜꯒꯤ ꯁꯥꯏꯠꯇ ꯗꯣꯠ 3 ꯈꯛ ꯄꯤꯕꯗꯣ ꯑꯗꯨꯒ ꯅꯝꯃꯒ ꯂꯥꯏꯛ ꯅꯝꯐꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯔꯕꯤꯅꯥ ꯂꯥꯛꯑꯦ ꯏꯆꯦ ꯑꯕꯦꯝꯃꯒꯤ ꯗꯦꯟꯁꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯃꯥꯒꯤ ꯗꯦꯟꯁꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯗ ꯊꯥꯒꯠꯂꯛꯑꯗꯤꯅꯦ ꯈꯪꯉꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯕꯀꯣ ꯍꯤꯟꯗꯤꯒꯤꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯃꯩꯇꯩꯔꯣꯟꯒꯤꯕꯨꯗꯤ ꯀꯔꯤꯝ ꯇꯧꯗꯕꯅꯦ ꯍꯤꯟꯗꯤꯒꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯣꯔꯠꯇ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯀꯦ ꯁꯣꯔꯠꯇ ꯊꯥꯡꯒꯠꯂꯛꯄꯗꯨꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯦꯕꯀꯣ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯅꯍꯥꯟꯁꯨ ꯑꯃꯨꯛꯀ ꯊꯥꯡꯒꯠꯈꯤꯕꯅꯦ ꯅꯍꯥꯟ ꯅꯠꯇꯦ ꯉꯔꯥꯡ ꯑꯃꯨꯛꯀ ꯊꯥꯡꯒꯠꯈꯤꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯒꯦꯁ BMꯅ ꯑꯩꯒꯤ ꯃꯤꯡ ꯁꯨꯄ꯭ꯔꯤꯌꯥ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯁꯣꯔꯠ ꯐꯣꯔꯝꯗ ꯂꯩꯕꯒꯤ ꯈꯪꯗꯕ ꯍꯥꯏꯖꯕꯅꯤꯀோ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯌꯥ ꯈꯪꯗꯕ ꯃꯌꯥꯝꯗ ꯍꯥꯏꯕꯗ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯅꯪꯅ ꯈꯪꯗꯕꯗꯣ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯉꯤꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯩꯁꯤꯒ ꯋꯥꯔꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯈꯪꯕꯗꯨꯅ ꯑꯗꯨꯝ ꯈꯪꯗꯕꯗ ꯇꯥꯛꯑꯒ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯈꯪꯅ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯏꯇꯤꯒ ꯄꯥꯏꯔꯤꯁꯦ ꯀꯔꯤꯝ ꯈꯪꯄꯣꯟꯇꯦꯕ ꯑꯃꯗꯒꯤ ꯌꯦꯡꯉꯒ ꯃꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯔꯛꯄꯅꯦꯕꯀꯣ ꯋꯥꯏꯇꯤꯒꯁꯦ ꯈꯪꯉꯛꯄꯅꯦꯕ ꯑꯗꯨꯅ ꯈꯪꯗꯕ ꯇꯥꯛꯄꯗ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯗꯤꯜꯕꯨꯡꯅ ꯆꯦꯆꯦ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯗꯤꯜꯕꯨꯡ ꯅꯪ ꯀꯩꯒꯤ ꯌꯥꯡꯅ ꯊꯣꯛꯏꯅꯣ ꯌꯥꯡꯅ ꯊꯣꯛꯈꯤꯅꯨꯋꯣ ꯑꯗꯒꯤꯗꯤ ꯁꯨꯚꯥꯅ ꯆꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯂꯥꯏꯚ ꯌꯥꯎꯕ ꯑꯇꯣꯞꯄꯗꯁꯨ ꯌꯥꯎꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯨꯚꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ
ꯏꯅꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯒꯤꯗꯤ ꯀꯦꯀꯦꯅ ꯀꯨꯏꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯁꯦ ꯇꯣꯏꯅ ꯊꯥꯡꯒꯠꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯕꯅꯣ ꯑꯗꯣ ꯌꯦꯡꯉꯛꯀꯦꯀꯣ ꯑꯩꯁꯨ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯂꯩꯌꯦ ꯃꯥ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯀꯧꯔꯛꯀꯦ ꯏꯃꯥꯀꯣ ꯑꯗꯩꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯕꯦꯊꯣꯏꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯑꯕꯦꯊꯣꯏ ꯑꯩꯈꯣꯏ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯅꯦ ꯇꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯤ ꯆꯥꯛ ꯆꯥꯔꯔꯣꯏꯁꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯁꯂꯥꯏ ꯁꯟꯁꯝꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯁꯟꯁꯝ ꯍꯦꯜꯂꯣ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯏꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯦꯞꯇꯕꯤ ꯊꯥꯡꯒꯠꯂꯛꯎꯀꯣ ꯍꯥꯏ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦ ꯅꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯄꯣꯛꯅꯤꯡꯗꯣꯏꯁꯦꯀꯣ ꯃꯤꯅ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯅꯤꯡꯗꯣꯏ ꯅꯠꯇꯦꯕ ꯅꯣꯏ ꯃꯌꯥꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯅꯤꯡꯕꯒ ꯄꯣꯛꯇꯣꯏꯁꯦ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨꯕꯀꯣ ꯑꯗꯒꯤꯗꯤ ꯖꯦꯟꯇꯜꯃꯦꯟ ꯑꯦꯛꯁꯅ ꯆꯦ ꯁꯛ ꯐꯖꯕꯤ ꯅꯨꯡꯁꯤꯕꯤ ꯇꯨꯝꯂꯒꯦ ꯇꯨꯝꯅꯤꯡꯕꯅ ꯑꯗꯒꯤꯗꯤ ꯑꯠꯁꯥ ꯌꯥꯝ ꯇꯨꯝꯅꯤꯡꯉꯕꯅ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯣꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯌꯦꯡ ꯄꯨꯡ 8ꯗꯒꯤ ꯑꯃꯨꯛ ꯑꯦꯜꯕꯤ ꯇꯧꯒꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯁꯨꯖꯤꯇꯥ ꯇꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯇꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯁꯨꯕꯥꯅ ꯆꯦ ꯇꯥꯃꯣ ꯀꯧꯁꯜꯂꯣ ꯍꯥꯏ ꯀꯧꯒꯦ ꯁꯨꯕꯥ ꯀꯧꯁꯟꯒꯦꯀꯣ ꯑꯣꯗꯥꯎ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩꯁꯨ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤꯅꯦ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯄꯣꯁꯥꯝꯕꯝ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯃ ꯍꯥꯏꯅ ꯀꯧꯔꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟꯁꯦ ꯂꯥꯛꯇꯦꯅꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯈꯨꯃꯟꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯅꯨ ꯑꯩ ꯂꯥꯛꯒꯦ ꯇꯣꯝꯕꯤ ꯍꯥꯏ ꯉꯁꯤꯗꯤ ꯀꯣꯃꯦꯟ ꯄꯥꯔꯦ ꯇꯣꯝꯕꯤ ꯑꯅꯜꯒꯤ ꯀꯣꯃꯦꯟ ꯄꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯅꯍꯥꯟꯗꯒꯤ ꯀꯣꯃꯦꯟꯁ ꯅꯪꯅ ꯇꯧꯔꯛꯏ ꯍꯥꯏꯕꯗꯣ ꯑꯦꯜꯕꯤꯗ ꯑꯗꯨꯗꯣ ꯑꯝꯐꯥꯎ ꯎꯗꯦ ꯑꯝꯐꯥꯎ ꯂꯥꯛꯇꯦꯕꯀꯣ ꯑꯗꯣ ꯁꯦ ꯉꯁꯤꯗꯤ ꯊꯥꯅꯤ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯦ ꯋꯦꯜꯀꯝ ꯇꯣꯝꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣꯝꯁꯨ ꯆꯪꯉꯦꯗꯅ ꯈꯨꯃꯟ ꯋꯦꯜꯀꯝ ꯉꯁꯥꯏꯗꯒꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯪꯁꯦ ꯂꯥꯛꯇ꯭ꯔꯦ ꯁꯨꯚꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯁꯦ ꯁꯨꯚꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯗꯣ ꯋꯦꯜꯀꯝ ꯈꯨꯃꯟ ꯍꯥꯏ ꯆꯦꯅꯨ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯄ꯭ꯔꯤꯇꯤꯅ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯂꯦꯞꯄꯤꯒꯅꯣ ꯍꯥꯏ ꯍꯣꯏ ꯅꯥꯗ ꯌꯦꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯤ ꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯑꯔꯃꯥꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯔꯃꯥꯟ ꯑꯗꯒꯤꯗꯤ ꯆꯥꯏꯋꯥꯂꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ ꯉꯁꯤꯗꯤ ꯏꯆꯦ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯄꯣꯠꯁꯝꯕꯝꯅ ꯉꯔꯥꯡꯒꯤ ꯏꯁꯩꯗꯣ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯆꯦ ꯍꯥꯏ ꯉꯁꯤꯁꯦ ꯄꯣꯠꯁꯝꯕꯝ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯏꯁꯩꯒ ꯑꯝꯇ ꯁꯛꯅꯤꯡꯕ ꯄꯣꯛꯇꯦꯕꯀꯣ ꯉꯁꯤꯁꯦ ꯈꯪꯗꯦꯗ ꯊꯋꯥꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯨꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯑꯗꯒꯤꯗꯤ ꯗꯤꯖꯦꯅ ꯆꯦ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯍꯣꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯊꯥꯅꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯚꯦꯔꯤ ꯚꯦꯔꯤ ꯃꯆ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯛꯏꯁꯦ ꯅꯍꯥꯟꯉꯩꯒꯤ ꯂꯥꯛꯄꯗꯣ ꯃꯥꯏ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯄꯥꯕꯗꯣ ꯌꯥꯗꯕ ꯉꯁꯤꯗꯤ ꯂꯥꯛꯄꯁꯦ ꯌꯥꯔꯦꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯍꯥꯏ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯇꯧꯔꯣ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯩꯅꯤ ꯊꯣꯏꯕꯤ ꯆꯠꯂꯦ
ꯆꯠꯇꯩ ꯇꯧꯋꯤꯗꯣ ꯍꯥꯏꯌꯦ ꯅꯪꯒ ꯊꯣꯏꯕꯤꯒ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ ꯍꯥ ꯅꯣꯏꯁꯤꯗꯤꯕ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯇꯦꯜꯍꯩꯕ ꯑꯗꯒꯤ ꯗꯤꯖꯦꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜꯅ ꯄꯨꯈꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯈꯤꯒꯦ ꯑꯁ ꯌꯥꯝ ꯐꯖꯅꯒ ꯏꯔꯛꯏꯅꯦ ꯀꯔꯤ ꯃꯊꯦꯜꯅ ꯄꯨꯈꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯈꯤꯒꯦ ꯀꯥꯏꯅ ꯑꯁ ꯐꯖꯗ꯭ꯔꯣ ꯋꯥꯍꯩꯗ ꯉꯁꯤꯗꯤꯅꯦ ꯅꯆꯦ ꯍꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯇꯟꯑꯣꯏ ꯆꯥꯔꯦ ꯑꯗꯨꯅꯅꯦ ꯄꯨꯈꯝꯗꯅꯦ ꯂꯩꯇꯦꯡ ꯑꯃꯐꯧ ꯇꯧꯖꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯇꯥꯇꯟꯗꯣ ꯑꯗꯨꯒꯅꯦ ꯉꯧꯊꯣꯡꯒ ꯑꯣꯏꯅ ꯆꯥꯔꯦ ꯁꯨꯄꯔ ꯆꯠꯊꯔꯛꯏꯁꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ always support you get ꯊꯦꯡꯛ ꯌꯨ protect ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯛꯀꯤꯗꯣ ꯀꯅꯥꯅꯣ ꯃꯃꯤꯡꯗꯣ ꯃꯊꯛꯀꯤꯁꯤ ꯑꯣꯏꯗꯣꯏꯔꯣ ꯅꯥꯎꯔꯦꯝ ꯁꯨꯚꯥꯁꯤꯔꯣ ꯅꯠꯇꯦ ꯀꯅꯥꯅꯣ always support you ꯃꯃꯤꯡꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯒꯦꯁ ꯕꯣꯝ ꯒꯦꯁ ꯕꯣꯝ ꯍꯥꯏꯔꯣ ꯒꯦꯁ ꯕꯣꯝꯅ 40 rupees thank you so much ꯑꯗꯒꯤꯗꯤ ꯅꯥꯎꯔꯦꯝ ꯁꯨꯕꯥꯅ ꯏꯆꯦ ꯎꯔꯦ ꯇꯥꯃꯣ ꯁꯛ ꯐꯖ ꯊꯣꯛꯑꯦ ꯇꯥꯃꯣ ꯑꯩ ꯅꯝꯕꯣꯜꯗꯒꯤꯅꯦ ꯇꯥꯃꯣ ꯅꯝꯕꯣꯜ ꯈꯪꯗꯕ꯭ꯔꯥ ꯅꯝꯕꯣꯜ ꯈꯪꯉꯦ ꯅꯝꯕꯣꯜꯗ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯁꯤꯗ ꯑꯩꯗꯤ ꯊꯠꯂꯣ ꯃꯊꯛ ꯀꯥꯈꯤꯗꯣꯏꯅꯦ ꯊꯥꯅꯤꯅ ꯍꯥꯏꯕ꯭ꯔꯣ ꯀꯩ ꯎꯅꯔꯒꯦ ꯉꯁꯤ ꯀꯔꯤ ꯉꯁꯤꯁꯤ ꯇꯟ ꯑꯣꯏꯅ ꯎꯅꯔꯦ ꯆꯥꯛ ꯎꯅꯗ꯭ꯔꯦ ꯑꯗꯒꯤ ꯔꯣꯁꯅꯤ ꯊꯣꯛꯆꯣꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥ ꯗꯗꯥ ꯊꯕꯛ ꯁꯨꯔꯤꯔꯣ ꯍꯥꯏꯌꯦ ꯊꯕꯛ ꯈꯔ ꯀꯟꯕ ꯉꯁꯤꯁꯦ ꯑꯗꯩ ꯈꯨꯃꯟ ꯅꯆꯦ ꯅꯨ ꯊꯣꯏꯕꯤ ꯑꯩꯒ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯂꯨꯔꯦ ꯑꯗꯨꯒ ꯌꯦꯛ ꯃꯥꯟꯅꯔꯝꯕꯗꯩ ꯀꯥꯏꯅꯔꯦ ꯌꯦꯛ ꯃꯥꯟꯅꯔꯁꯨ ꯀꯩꯗꯧꯒꯦ ꯑꯗꯨꯝ ꯂꯧꯁꯜꯂꯣ ꯌꯦꯛ ꯃꯥꯟꯅꯔꯝꯃꯗꯤ ꯏꯕꯨꯡꯉꯣ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯍꯦꯛ ꯐꯪꯄꯣꯟꯇꯦꯅꯦ ꯈꯪꯉꯕꯣ ꯈꯨꯃꯟ ꯑꯩꯅ ꯍꯥꯏꯁꯦ ꯀꯥꯎꯒꯅꯨ ꯂꯩꯋꯥꯅꯤ ꯂꯩꯋꯥ ꯈꯪꯉꯕ ꯌꯦꯛ ꯀꯅꯥ ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯔ ꯂꯧꯁꯜꯂꯨ ꯍꯥꯏꯁꯤꯅꯤ ꯅꯆꯦꯅ ꯆꯥꯏꯋꯥꯂꯥꯅ ꯏꯆꯦ ꯏꯕꯥꯏ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯇꯧꯔꯛꯑꯣꯅ ꯏꯁꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯉꯁꯤꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯗꯨꯒꯤ ꯏꯁꯩꯒꯁꯦ ꯑꯝꯇ ꯁꯛꯅꯤꯡꯕꯒꯤ ꯃꯨꯠꯇ ꯂꯩꯇ꯭ꯔꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯒꯤꯅꯤ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏꯗꯕꯅꯤꯗ ꯑꯩ ꯁꯨꯄ꯭ꯔꯤꯌꯥꯅ ꯆꯦꯆꯦ ꯏꯕꯥꯏ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯔꯕꯤꯅꯥꯅ ꯑꯕꯦꯝꯃꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯏꯕꯁꯨ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯉꯥꯡ ꯆꯩꯔꯛꯄꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅꯦ ꯔꯕꯤꯅꯥ ꯅꯍꯥꯟ ꯑꯉꯥꯡ ꯆꯩꯔꯛꯄꯗꯣ ꯑꯩꯈꯣꯏꯗ ꯆꯩꯔꯛꯄꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦꯕꯀꯣ ꯑꯩꯈꯣꯏꯕꯨ ꯌꯩꯅꯤꯡꯗꯕ ꯃꯤꯅ ꯑꯗꯨꯝ ꯆꯩꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯖꯩꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯏꯆꯥ ꯅꯨꯨꯄꯤꯅ ꯆꯩꯔꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯈꯪꯉꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯗꯣ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯃꯥꯏꯅ ꯊꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯃꯟꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯗꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯅꯣꯏ ꯑꯅꯤꯅ ꯌꯥꯏꯗꯨꯗꯤ ꯊꯃꯣꯏ ꯊꯃꯣꯏꯗ ꯇꯥꯟꯅꯔꯤꯗꯨꯗꯤ ꯑꯗꯒꯤꯗꯤ ꯒ꯭ꯌꯥꯁꯕꯣꯝꯅ ꯑꯁ ꯑꯩꯒꯤ ꯃꯤꯡ ꯁꯨꯄ꯭ꯔꯤꯌꯥ ꯀꯧꯏ ꯍꯥꯏꯔꯒ ꯁꯣꯔꯤ ꯁꯨꯄ꯭ꯔꯤꯌꯥ ꯑꯩ ꯀꯥꯎꯟ ꯇꯧꯔꯤꯅꯤꯀꯣ ꯒꯦꯁꯕꯣꯝꯁꯦ ꯁꯣꯔꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯨꯄ꯭ꯔꯤꯌꯥ ꯃꯤꯡꯗ ꯑꯣꯟꯊꯣꯛꯑꯣ ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯇꯣꯝꯕꯤ ꯑꯩꯁꯨ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥ ꯃꯤꯡ ꯑꯣꯟꯅꯕꯩꯅꯦ ꯑꯩꯈꯣꯏꯅ ꯐꯔꯛ ꯅꯪꯒ ꯇꯥꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯑꯦꯜꯕꯤꯗ ꯀꯣꯃꯦꯟꯁ ꯄꯥꯔꯛꯇꯦꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯇꯣꯝꯕꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯐꯥꯒꯤ ꯇꯧꯖꯔꯔꯣꯏ ꯉꯁꯤꯗꯤ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯦ ꯀꯣꯟꯅ ꯂꯤꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯗꯥꯔꯂꯤꯡ ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯨꯔꯦꯅꯦ ꯅꯣꯏꯗꯤ ꯋꯥꯔꯤꯁꯦ ꯍꯥ ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯁꯦ ꯀꯥꯏ ꯌꯧꯔꯨꯔꯒꯦꯕ
ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥꯅ ꯌꯥꯝ ꯀꯥꯎꯒꯜꯂꯤꯗ ꯀꯥꯎꯔꯣꯏ ꯃꯊꯪꯗꯒꯤꯗꯤ ꯀꯥꯎꯔꯣꯏꯀꯣ ꯃꯊꯪꯗꯩ ꯀꯥꯎꯗꯅꯕ ꯒꯦꯁ ꯕꯣꯝ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯏꯔꯒꯦꯀꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯋꯦꯜꯀꯝ ꯑꯅꯤꯇꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯉꯁꯤꯗꯣ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯅꯤꯇꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯕꯤ ꯀꯦ ꯁꯍꯦꯅꯥ ꯕꯦꯒꯝꯅ ꯆꯦꯒ ꯗꯥꯒ ꯎꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯗꯨꯒꯩ ꯑꯩꯈꯣꯏ ꯀꯞꯅꯔꯨꯔꯦ ꯍꯥꯏ ꯑꯣ ꯃꯥꯏ ꯒꯣꯠ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯔꯕ ꯍꯥꯏꯁꯦ ꯉꯥꯏꯈꯣꯅꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯌꯥꯝ ꯑꯩꯁꯨ ꯁꯥꯟꯅ ꯀꯞꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯀꯔꯤ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯊꯣꯛꯄꯅꯤꯗ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯣꯟꯅꯁꯨ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯆꯦ ꯍꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯗꯣ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝꯅ ꯆꯥꯔꯗꯤ ꯑꯁꯣꯏꯕ ꯂꯥꯛꯀꯗ꯭ꯔꯣ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝꯅ ꯆꯥꯔꯗꯤꯅꯦ ꯏꯁꯇ꯭ꯔꯥꯏꯛ ꯆꯥꯟꯁ ꯂꯩꯌꯦꯕ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯨ ꯂꯩꯀꯣ ꯑꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯁꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯁꯨ ꯆꯪꯗꯦꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯒ ꯑꯃꯨꯛ ꯀꯣꯄꯤꯔꯥꯏꯠ ꯖꯥꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯋꯥꯏꯇꯤꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯋꯥꯏꯇꯤꯁꯦ ꯌꯥꯝ ꯑꯗꯨꯅ ꯂꯨꯏ ꯃꯤꯅ ꯁꯤꯌꯔ ꯇꯧ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯒꯠ ꯆꯦꯅꯦꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗ ꯆꯒꯠ ꯁꯤꯌꯔ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤ ꯃꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯇꯨꯕꯀꯤ ꯋꯥꯏꯇꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯕ ꯅꯤꯌꯣꯝ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯉꯝꯗꯦꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯗꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯀꯩꯅꯣ ꯅꯤꯌꯣꯝ ꯃꯣꯏꯒꯤ ꯃꯦꯜꯗ ꯌꯥꯝ ꯊꯥꯔꯛꯄꯅꯤ ꯀꯩꯒꯤꯅꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥ ꯔꯕꯤꯅꯥꯅ ꯃꯁꯛ ꯐꯖꯕ ꯍꯥꯏꯁꯤ ꯀꯔꯥꯏꯕ ꯃꯒꯨꯟꯗꯨꯅꯦ ꯃꯨꯕꯗꯨ ꯅꯠꯇꯦ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯌꯥꯝ ꯐꯖꯗꯕ ꯇꯥꯔꯅꯤ ꯁ꯭ꯋꯥꯏꯗ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯋꯥꯔꯤꯗꯣ ꯑꯠꯆꯥ ꯆꯨꯝꯃꯦ ꯊꯣꯏꯕꯤꯁꯅꯥ ꯑꯣꯀꯦ ꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯇꯣꯞꯄ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯀꯣ ꯑꯗꯒꯤꯗꯤ AV2 ꯒꯦꯃꯤꯡꯅ ꯍꯥꯏ ꯋꯥꯠꯁ ꯌꯣꯔ ꯔꯤꯂꯤꯖꯤꯌꯟ ꯁꯤ ꯀꯩ ꯔꯤꯂꯤꯖꯟ ꯍꯪꯉꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯊꯥꯅꯤ ꯊꯥꯅꯤꯅ ꯀꯩ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯅ ꯌꯦꯟ ꯊꯣꯡꯉꯦ ꯑꯩꯒꯤꯅ ꯀꯪꯂꯥꯌꯦꯟ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯅꯨꯡꯁꯤꯕꯤ ꯍꯥꯎꯔꯝꯒꯅꯤ ꯀꯪꯂꯥꯌꯦꯟ ꯍꯥꯏꯅ ꯄꯨꯟꯁꯤꯒꯤ ꯎꯖꯗ꯭ꯔꯤ ꯀꯩ ꯄꯣꯠꯅꯣ ꯎꯌꯦꯟꯅꯦ ꯑꯣ ꯎꯌꯦꯟꯂꯣ ꯎꯌꯦꯟꯗ ꯆꯦꯡꯒꯨꯝꯅ ꯑꯀꯨꯞꯄ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯦ ꯈꯇꯪ ꯈꯪꯕ ꯋꯥꯠꯂꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯈꯪꯕꯅꯦ ꯃꯥꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤꯅꯅꯦ ꯃꯥꯗꯤ ꯂꯣꯏ ꯈꯪꯉꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯣ ꯊꯣꯏꯕꯤꯁꯅꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯉꯛꯇꯅꯤꯀꯣ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯅꯤ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯍꯔꯥꯎꯕ ꯑꯃꯨꯛ ꯅꯣꯛꯄ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯅꯔ ꯆꯠꯇꯣꯏꯅꯦ ꯀꯞꯀꯅꯣ ꯑꯗꯒꯤ ꯁꯨꯕꯥꯅ ꯆꯦ ꯇꯥꯃꯣ ꯑꯩ ꯇꯨꯝꯃꯒꯦ ꯍꯥꯏ ꯁꯨꯕꯥ ꯅꯪꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯊꯣꯛꯍꯜꯂꯣ ꯍꯥꯏꯅ ꯊꯣꯛꯍꯜꯂꯛꯑꯦ ꯊꯕꯛꯀ ꯊꯨꯒꯥꯏꯉꯩꯒꯤ ꯑꯩꯅ ꯀꯧꯊꯣꯛꯄꯅꯦ ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯁꯨꯕꯥ ꯂꯩꯒꯗꯕꯅꯦ ꯅꯠꯇꯦꯅꯦ ꯀꯃꯥꯏꯅ ꯍꯜꯂꯦ ꯆꯤꯡꯊꯧꯅꯦ ꯁꯨꯝꯖ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯌꯨꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯥꯌꯨꯁꯤ ꯌꯨꯝꯗ ꯉꯁꯤ ꯂꯩꯇꯦꯀꯣ ꯉꯁꯤꯁꯦ ꯃꯥ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯗꯒꯤ ꯃꯥꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯌꯦꯕꯀꯣ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒꯁꯦ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯕ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯤꯜꯂꯨꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯩꯌꯦꯕꯀꯣ ꯑꯥꯗ ꯃꯥꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯐꯝꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯥꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯗ ꯊꯅꯝꯃꯒ ꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯍꯌꯦꯡ ꯁꯟꯗꯥꯋꯥꯏꯔꯝꯗ ꯗꯥꯅ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯥꯌꯨꯁꯤ ꯉꯁꯤ ꯌꯨꯝꯗ ꯂꯩꯇꯦ ꯑꯩꯒ ꯗꯥ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯐ ꯇꯥꯗꯣꯔꯦ ꯐꯣꯟꯁꯦ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯆꯦꯆꯦ ꯌꯨꯇꯨꯕꯀꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯄꯤꯔꯒꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯪꯗꯦ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯦꯟꯒꯠꯇꯦ ꯍꯥꯏ
ꯑꯣ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯌꯧꯔꯒꯦ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯒꯤꯗꯤ ꯁꯟꯂꯥꯏ ꯁꯟꯁꯝꯅ ꯆꯠꯂꯒꯦ ꯑꯩꯁꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯌꯥꯝ ꯊꯦꯡꯗ꯭ꯔꯤꯀꯣ ꯅꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯣ ꯑꯩꯈꯣꯏꯒ ꯄꯣꯠꯁꯥꯝꯕꯝꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯩ ꯇꯥꯖꯒꯦ ꯍꯥꯏꯌꯦ ꯄꯣꯠꯁꯥꯝꯕꯝꯁꯦ ꯁꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯏꯁꯩ ꯁꯛꯂꯔꯣꯏ ꯍꯥꯏꯗꯨꯒ ꯄꯣꯠꯁꯥꯝꯕꯝ ꯁꯥꯎꯒꯤꯅꯨ ꯅꯥꯏꯀꯣ ꯁꯛꯄꯤꯔꯛꯀꯦ ꯁꯛꯂꯛꯀꯦ ꯅꯥꯏꯀꯣ ꯁꯛꯂꯛꯀꯦ ꯅꯪꯒꯤ ꯉꯔꯥꯡ ꯏꯁꯩꯗꯣ ꯈꯪꯉꯕ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯖꯗ꯭ꯔꯤꯕꯀꯣ mana khaleida mana ꯄꯣꯠꯁꯝꯕꯝꯅ ꯈꯜꯂꯛꯏꯅꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯁꯦ ꯇꯥꯖꯗ꯭ꯔꯤꯕꯀꯣ hai ꯑꯗꯒꯤꯗꯤ pasam bam na te ꯄꯣꯠꯁꯝꯕꯝꯅꯅꯤꯌꯦ ꯇꯥꯗꯤ ꯑꯗꯩꯗꯤꯅꯦ ꯈꯪꯉꯕ ꯑꯩꯅꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯊꯥꯔꯒ ꯌꯨꯇꯨꯕꯇ ꯊꯥꯔꯒ ꯌꯦꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯏꯁꯩꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯄꯥꯔꯦ ꯑꯗꯣ ꯃꯌꯦꯛꯇꯣ ꯈꯇꯪꯗꯤ ꯂꯠꯄꯀꯣ ꯑꯗꯨꯗꯨꯅ ꯏꯔꯗꯤ ꯊꯝꯍꯧꯔꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯁꯛꯂꯛꯀꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯁꯥꯎꯅꯨꯀꯣ ꯁꯛꯇꯔꯛꯀꯦ ꯅꯆꯦꯅ ꯅꯆꯦꯒꯤ ꯐꯖꯔꯕ ꯈꯣꯟꯖꯦꯜꯁꯤꯅ ꯁꯛꯇꯔꯛꯇꯣꯏꯅꯦ ꯀꯩꯁꯨ ꯀꯨꯏꯍꯧꯗꯦ ꯄꯥꯕꯗꯤ ꯁꯨꯚꯥꯅ ꯆꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯠꯈꯤꯔꯣꯏ ꯑꯗꯨꯅꯦꯕ ꯅꯆꯦꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯃꯌꯥꯝ ꯃꯉꯥꯜ ꯂꯥꯛꯑꯦ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯥꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯦꯡ ꯂꯩꯇꯗꯅꯅꯦ ꯑꯇꯥꯇꯟ ꯑꯣꯏꯅ ꯆꯥꯔꯦꯕ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯈꯪꯉꯕ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯊꯨꯟ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯏꯆꯝ ꯆꯝꯃꯤ ꯈꯔ ꯍꯧꯔꯁꯤꯗꯅ i sagalan gi ge nga ko nga ꯍꯧꯔꯁꯦ tam leiraga ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯀꯩ ꯍꯥꯏꯕ ꯃꯆꯥ ꯅꯤꯉꯣꯜꯗꯣ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯕꯅꯤ ꯉꯍꯥꯟꯒꯤ ꯀꯕꯤꯇꯥꯒꯤ ꯀꯣꯃꯦꯟꯒꯤ ꯃꯇꯨꯡꯗ ꯅꯤꯉꯣꯜ ꯅꯨꯡꯁꯤꯕꯤꯗꯣ ꯍꯥꯏꯌꯦ ꯑꯗꯨꯅꯤꯅꯦ ꯇꯣꯝꯕꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤꯗꯣ ꯉꯁꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯈꯤꯕꯗꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯅꯝꯃꯦꯕꯀꯣ ꯍꯌꯦꯡꯁꯨ ꯗꯥꯟꯁ ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯔꯒ ꯂꯧꯔꯨꯗꯣꯏꯅꯦꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯣ ꯗꯥꯗꯣ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯊꯕꯛ ꯀꯟꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯑꯥꯗ ꯊꯅꯝꯃꯤꯕ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯗꯤ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯆꯠꯈꯤꯅꯨꯕ ꯊꯣꯏꯕꯤ ꯅꯪꯁꯨ ꯆꯠꯈꯤꯅꯨ ꯈꯨꯃꯟ ꯅꯪꯁꯨ ꯆꯠꯈꯤꯅꯨ ꯅꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯊꯣꯏꯕꯤꯅ ꯍꯥꯏꯌꯦ ꯂꯩꯌꯦ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯩ ꯍꯥꯏꯕ 297 297ꯇ ꯌꯧꯔꯤ ꯑꯣ ꯁꯨꯄ꯭ꯔꯤꯌꯥ ai gi su 1k yau ngam na leire ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯨꯝꯅꯦ ꯇꯞꯅ ꯑꯗꯨꯝ ꯀꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯇꯞꯅ ꯀꯥꯔꯛꯀꯅꯤ nauri tawini ꯅꯧꯔꯤꯅ ꯇꯧꯔꯤꯅꯤ ꯃꯤꯅ ꯌꯥꯝꯅ ꯈꯪꯕ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨꯗꯨꯅ ꯇꯧꯔꯤꯅꯦ ꯑꯗꯨꯝ ꯇꯞꯅ ꯀꯥꯔꯛꯀꯅꯤ ꯉꯥꯏꯕ ꯀꯜꯂꯨꯀꯣ ꯂꯐꯣꯏ ꯊꯥꯡꯖꯝ ꯑꯩꯁꯨ ꯆꯠꯂꯍꯦ ꯍꯥꯏ ꯆꯠꯈꯤꯅꯣ ꯃꯤ ꯅꯣꯏ ꯃꯌꯥꯝꯕꯣ ꯃꯉꯥꯜ ꯏꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯉꯥꯜ ꯋꯦꯜꯀꯝ ꯃꯉꯥꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯝꯕ ꯃꯩꯇꯩꯅ ꯍꯥꯏ ꯍꯦꯜꯂꯣ ꯄꯣꯠꯁꯝꯕꯝꯅ ꯐꯖꯅ ꯇꯥꯕꯤꯌꯨ ꯆꯦ ꯀꯩ ꯍꯥꯏꯕ ꯐꯖꯅ ꯇꯥꯕꯤꯌꯨ ꯆꯦ ꯐꯥꯗꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯒ ꯁꯥꯎꯅꯔꯗꯤ ꯑꯗꯨ ꯏꯁꯩꯗꯣ ꯍꯦꯛꯇ ꯇꯥꯏ ꯑꯗꯨꯒ ꯗꯗꯥꯅ ꯑꯩꯕꯨ sonorai ꯁꯣꯅꯣꯔꯥꯏꯅꯤꯌꯦ ꯍꯥꯏ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯄꯣꯠꯁꯝꯕꯝ ꯑꯩꯗꯤ ꯈꯪꯗꯦꯕꯀꯣ ꯏꯁꯩ ꯃꯌꯦꯛꯇꯣ ꯌꯥꯝ ꯐꯖꯔꯝꯃꯦꯕꯀꯣ ꯑꯩ ꯁꯛꯄꯨꯗꯤ ꯁꯛꯂꯛꯀꯦ ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯏꯁꯩꯗꯣ ꯁꯛꯄꯨꯗꯤ ꯁꯛꯂꯛꯀꯦꯕ ꯈꯪꯉꯕ ꯑꯗꯣ ꯏꯁꯩ ꯁꯨꯔꯗꯣ ꯈꯇꯪ ꯐꯖꯕꯗꯤ ꯋꯥꯠꯀꯅꯦꯕ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯁꯑꯒ ꯁꯨꯔꯗꯣ sonali na kare ꯐꯖꯔꯛꯇꯣꯏꯅꯦꯕ happy ꯑꯩꯈꯣꯏꯗꯤ se ꯍꯩꯕꯅꯤꯅꯀꯣ mi ꯑꯃꯨꯛ ꯇꯥꯔꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯩꯖꯕꯅꯤꯅꯅꯦ mai ꯑꯃꯨꯛ handwriting ꯇꯥꯔꯒ se kutna ꯌꯥꯗꯦꯕ irak ꯑꯩꯈꯣꯏꯁꯦ pasena gyan ta dre style la irak pasena ꯄꯣꯠꯁꯝꯕꯝꯒꯤ ꯏꯁꯩ ꯁꯛꯇꯔꯒꯦꯍꯦ lafoi thong isai sak toiro dai ꯏꯁꯩ thani na ꯁꯛꯇꯣꯏꯅꯦ ꯑꯁꯤꯒꯤ brogi ꯗꯥꯏꯔꯤꯁꯤꯒ ngarangi ꯏꯁꯜꯂ ꯊꯝꯃꯤꯅꯤꯀꯣ ꯑꯩ kunjabiyari gi isai do nungsibana thank you dai rita semna duit song amta sakpiro koi ai phade isai se adonani isai da haugalak pata ne tilawna phari ba tai phade ba ꯑꯩ ꯁꯛꯂꯛꯀꯦꯀꯣ ꯏꯁꯩꯁꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯗꯤꯅꯦ ꯂꯛꯅꯒꯅꯣꯕꯀꯣ ꯏꯁꯩꯁꯦ ꯑꯩꯅꯦ ꯐꯗꯤ ꯐꯖꯔꯣꯏ ꯑꯩ ꯈꯪꯉꯦꯕꯀꯣ ꯁꯨꯔꯁꯦ ꯑꯩ ꯐꯖꯅ ꯆꯤꯡꯕꯗꯤ ꯉꯝꯃꯣꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ
ꯁꯤꯒ ꯏꯅꯒ ꯊꯝꯃꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯛꯂꯛꯀꯦꯅꯀꯣ ꯅꯣꯏꯅ ꯁꯛꯂꯣ ꯍꯥꯏꯔꯛꯄꯅꯤꯅ ꯐꯖꯔꯁꯨ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯅꯠꯇꯦ ꯊꯤꯔꯁꯨ ꯑꯗꯨꯝ ꯁꯛꯂꯛꯀꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯁꯨꯝ ꯇꯧꯅꯤꯡꯉꯦꯕ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥꯀꯣ ꯑꯝꯇ ꯁꯛꯂꯣ ꯑꯩ ꯐꯗꯦ 이세이제 수지 이까이제 또 이제 ꯁꯛꯈꯤꯔꯣꯏꯒꯦ ꯉꯥꯛꯇꯪ ꯂꯩꯔ ꯁꯛꯀꯦ ꯀꯩꯅꯣ ꯑꯩ ꯏꯀꯥꯏꯔꯦ ꯉꯁꯤ ꯌꯥꯝ ꯏꯀꯥꯏ ꯏꯁꯩ ꯁꯛꯄ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯁꯛꯇꯔꯕ ꯏꯀꯥꯏꯕꯅ ꯉꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯁꯩ ꯁꯛꯄ ꯏꯀꯥꯏꯖꯩꯉꯣ ꯉꯁꯤꯁꯦ ꯀꯃꯦꯟꯁꯨ ꯄꯥꯍꯧꯗꯕ ꯅꯪ ꯏꯁꯩ ꯉꯥꯏꯔꯤꯉꯩꯗ ꯀꯥꯏꯖꯧꯈ꯭ꯔꯒꯦ ꯑꯗꯒꯤꯗꯤ ꯂꯐꯣꯏꯅ ꯏꯁꯩ ꯁꯛꯇꯣꯏꯔꯣ ꯁꯛꯇꯣꯏꯅꯦ ꯑꯗꯒꯤ ꯊꯥꯅꯤꯅ ꯕ꯭ꯔꯣꯒꯤ ꯉꯔꯥꯡꯒꯤ ꯀꯨꯟꯖꯩꯕꯤꯌꯥꯔꯤꯒꯤ ꯏꯁꯩꯗꯣ ꯅꯨꯡꯁꯤꯕꯅ ꯍꯥꯏ ꯑꯗꯒꯤ ꯔꯤꯇꯥꯅ ꯗꯨꯏꯠ ꯁꯣꯡ ꯑꯝꯇ ꯑꯩ ꯏꯁꯩ ꯁꯛꯄꯤꯔꯒꯣ ꯐꯥꯗꯤꯌꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯅꯥꯎꯔꯦꯝꯅ ꯁꯨꯕꯥꯅ ꯇꯥꯃꯣ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯒ ꯇꯥꯃꯣꯅ ꯁꯅꯥ ꯁꯥꯍꯟꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯁꯥꯗꯣꯛꯔ ꯂꯣꯏꯔꯦ ꯄꯩꯁꯥ ꯀꯩꯅꯣ ꯄꯥꯏꯔꯒ ꯍꯣꯏ ꯂꯤꯟꯊꯣꯏ ꯉꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯗꯣꯟꯆꯥꯏꯅ ꯃꯆꯥꯊꯣꯏꯕꯤ ꯂꯥꯛꯑꯦ ꯃꯆꯥꯊꯣꯏꯕꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯪꯒꯜ ꯒꯨꯔꯨꯕꯦꯝꯅ ꯏꯆꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯃꯆꯥꯊꯣꯏꯕꯤ ꯆꯥꯗ꯭ꯔꯦ ꯑꯩ ꯃꯪꯒꯜ ꯉꯁꯤ ꯏꯆꯦ ꯉꯁꯤꯗꯤ ꯃꯉꯥꯜ ꯆꯥꯗ꯭ꯔꯦ ꯃꯉꯥꯜ ꯁꯣꯔꯤ ꯃꯉꯥꯜ ꯃꯪꯒꯜꯗ ꯍꯥꯏꯈ꯭ꯔꯦ ꯃꯉꯥꯜ ꯂꯤꯟꯊꯣꯏꯒ ꯆꯥꯛ ꯆꯥꯔꯕꯣꯏ ꯂꯤꯟꯊꯣꯏ ꯃꯆꯥꯊꯣꯏꯕꯤ ꯆꯥꯔꯦ ꯃꯆꯥꯊꯣꯏꯕꯤ ꯆꯥꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯀꯩ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯀꯅꯥ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯌꯥ ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯩ ꯑꯗꯨꯅꯦꯕ ꯈꯨꯃꯟꯅ ꯂꯩꯌꯣꯕꯀꯣ ꯑꯩꯁꯨ ꯕꯥꯏ ꯏꯕꯥꯏ ꯑꯅꯨ ꯏꯕꯥꯏ ꯑꯦꯟ ꯆꯦ ꯑꯅꯨ ꯀꯩꯅꯣ ꯅꯪꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦꯔꯣ ꯀꯅꯥꯅꯣ ꯈꯨꯃꯟꯂꯣ ꯈꯨꯃꯟ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯀꯩꯒꯤꯅꯣꯅꯦ ꯁꯣꯅꯥꯂꯤꯅ ꯀꯔꯦꯕ ꯆꯦ ꯏꯁꯩꯗꯣ ꯇꯥꯔꯒ ꯇꯨꯝꯃꯒꯦ ꯊꯨꯅ ꯁꯛꯄꯤꯔꯣ ꯄ꯭ꯂꯤꯖ ꯃꯥꯏ ꯄ꯭ꯂꯤꯖ ꯌꯥꯝ ꯏꯀꯥꯏꯕꯅ ꯇꯥꯅꯤꯡꯉꯦ ꯂꯣꯏꯔꯦ ꯈꯨꯃꯟꯅ ꯏꯕꯥꯏ ꯑꯦꯟ ꯏꯆꯦ ꯕꯥꯏ ꯅꯅꯥꯎꯁꯨ ꯆꯠꯂꯦ ꯑꯁ ꯈꯨꯃꯟ ꯊꯃꯣꯏ ꯀꯥꯏꯔꯕ ꯈꯨꯃꯟ ꯉꯥꯏꯈꯣꯅꯦ ꯅꯆꯦꯒꯤ ꯊꯅꯤꯅ ꯏꯁꯩ ꯇꯥꯈꯣꯅꯦ ꯅꯪꯕꯣ ꯍꯧꯕꯤꯔꯛꯑꯣ ꯏꯁꯩ ꯌꯥꯏ ꯄꯣꯠꯁꯝꯕꯝꯅ ꯏꯀꯥꯏꯅꯨꯅꯦ ꯏꯆꯦ ꯑꯩ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯅ ꯁꯛꯂꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯏꯀꯥꯏꯕꯅꯤꯗ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯀꯔꯤꯕ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯤ ꯏꯕꯥꯏꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯁꯪꯅꯤꯡꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔ ꯂꯤꯟꯊꯣꯏ ꯁꯛꯂꯣꯔꯥ ꯉꯝꯕꯤꯅ ꯆꯥꯔꯦ ꯉꯁꯤꯁꯨ ꯆꯠꯂꯣ ꯏꯁꯩ ꯁꯛꯂꯒꯦꯀꯣ ꯄꯣꯠꯁꯝꯕꯝꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯝꯕꯝꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯁꯤ ꯏꯁꯩꯁꯦ ꯁꯛꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯁꯛꯂꯛꯇꯣꯏꯅꯦ ꯌꯥꯝꯅ ꯍꯩꯅꯒ ꯁꯛꯂꯛꯇꯣꯏ ꯅꯠꯇꯦ ꯃꯌꯥꯝ ꯂꯛꯅꯕꯤꯒꯅꯨꯀꯣ ꯁꯛꯂꯒꯦꯀꯣ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯗ ꯅꯣꯛꯅ ꯍꯤꯡꯂꯤꯕꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯊꯨꯒꯥꯏꯔꯝꯂꯒ ꯏꯅꯥꯛ ꯈꯨꯟꯕꯩ ꯋꯥꯈꯜꯗ ꯅꯣꯛꯅ ꯂꯩꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯍꯜꯂꯝꯂꯒ ꯄꯥꯝꯗꯕ ꯁꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯊꯃꯣꯏꯕꯨ ꯅꯪꯅ ꯀꯞꯍꯜꯂꯝꯂꯒ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯈꯪꯅ ꯂꯣꯠꯂꯤꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅꯣ ꯍꯥꯏꯕꯗꯣ ꯆꯝꯂꯕ ꯊꯃꯣꯏꯕꯨ ꯆꯤꯔꯣꯜ ꯇꯧꯔꯝꯕꯩ ꯑꯗꯩꯗꯤ ꯀꯃꯥꯏꯅꯣ ꯍꯥꯏꯕ ꯏꯁꯩ ꯁꯨꯔ ꯀꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯪꯁꯨ ꯆꯩꯅꯥ ꯐꯪꯂꯕꯔꯥ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯈ꯭ꯔꯣ ꯍꯥꯏꯅ ꯆꯩꯕꯤꯔꯝꯈꯣ ꯑꯩꯕꯨ ꯅꯆꯤꯜꯄꯦꯅ ꯂꯣꯏꯔꯦ ꯏꯁꯩꯁꯦ ꯁꯨꯔ ꯌꯥꯎꯗꯕꯅꯤꯀꯣ ꯑꯗꯒꯩꯗꯤ ꯀꯩꯕ ꯆꯥꯔꯦ ꯉꯁꯤꯁꯨ ꯏꯀꯥꯏꯔꯛꯑꯦ ꯁꯛꯇꯣꯛꯈꯤ ꯂꯣꯏꯔꯒ ꯗꯤꯜꯕꯪ ꯊꯃꯣꯛꯅ ꯆꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯃꯌꯥꯝ ꯂꯥꯏꯛ ꯗꯦꯕꯣꯡ ꯇꯧꯕꯤꯔꯝꯃꯣ ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯛ ꯃꯥꯏꯕꯝ ꯇꯧꯕ ꯋꯥꯠꯂꯦ ꯑꯣꯞ ꯇꯥꯗꯣꯔꯦ ꯏꯅꯝꯃ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯆꯥꯔꯖ ꯇꯧꯁꯜꯂꯣ ꯑꯗꯩꯗꯤ ꯄꯅꯤꯛ ꯀꯨꯃꯥꯔ ꯁꯣꯏꯔꯅ ꯍꯥꯏ ꯅꯣ ꯚ꯭ꯌꯨ ꯅꯨꯗꯜ ꯀꯔꯤ ꯃꯔꯣꯅꯣ ꯈꯪꯗꯦ ꯑꯗꯩ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯆꯠꯁꯦ ꯍꯥꯏ
जो जो मेरे चैनल पे नए आए हैं मेरे चैनल को सपोर्ट कीजिए और जोइनर मैटेन मेरी एलबी को लाइक कीजिए इसई हौरसी तामो हौरक्तोरबनी रीता सेमना इकाइनु तादोई ngairiनिये है दैदी पोकलेन लालेन बिग फ्रेंड फ्रॉम कुकीलैंड वेलकम कुकीलैंड वेलकम कैसे वेलकम तो बिसना माइबन ai दैदी मंगाल न करेबा इचे सकपीरो ओ ai नुसिबबु नंगना लफोइना तुमगे निराइरमलगा तुमगे थेंजिलकले ओके ओके ꯑꯄꯥꯝꯕꯒꯤ गुड नाइट ꯋꯥꯈꯜꯗ कुमनिंग धन इबा ꯀꯥꯎꯊꯣꯛꯈ꯭ꯔꯦ यांचे ngasi thoibi ꯅꯣꯡꯅ aiga isei tabagi numit natte ko ꯅꯨꯡꯂꯦꯝꯂꯦ ओके ओके ꯊꯃꯣꯏꯕꯨ दैदी ꯅꯪꯅ समोज हेलो ꯊꯨꯒꯥꯏꯔꯝꯂꯒ ai तो बिसना माइबन इनमा isei do ai ꯏꯪꯕ kaptha gare ꯋꯥꯈꯜꯗ ꯅꯣꯡꯅ wang ꯂꯩꯈ꯭ꯔꯕꯤ bayum Zakir Hussain na wow hai Robindra Singh na YouTube ki live sibu karino gyan ta de ai hai khangdre nang na gyan ꯏꯅꯥꯎꯁꯤꯡꯒ ꯑꯗꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯣ ꯂꯥꯟꯅ Renedi ꯈꯟꯕꯤꯒꯅꯣ Renedi Maharbam na emoji thajale mangal na wow wow isei phajai hai ꯊꯦꯡꯛ ꯌꯨ ꯁꯨꯔ ꯌꯥꯎꯗꯕ kuman ꯏꯁꯩꯅꯦ na thoibi isei sakpa lepu hayu kai mai pema ꯈꯨꯃꯟꯅ ꯈꯨꯃꯟ ꯇꯜꯂꯤꯕꯣ Lithoi ꯅꯣꯏꯁꯦ ngabi doncha yam ꯏꯃꯣꯁꯅꯦꯜ ꯌꯥꯝꯃꯟꯗꯅ ꯑꯩ phajaye ꯏꯀꯥꯏꯖꯔꯦ Thani na wow wow ꯑꯩꯅꯅꯦ Sonali ꯂꯩꯁꯥꯔꯤꯉꯩꯗꯅꯦ che yam phajaye thank you so much ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ Sonu ꯏꯁꯩ ꯈꯔ ꯌꯥꯝ Sapona ꯁꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ Hi ꯁꯛꯂꯛꯀꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩꯅꯦ Debung naman che nang haujik kadai leibano ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯌꯦ Mangal guru mayamna che isai iche isai tambirakpura yam phajana sae ꯏꯁꯩꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯇꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯇꯝꯈꯠꯂꯒ ꯆꯍꯤꯃꯨꯛ ꯇꯝꯈꯠꯂꯒ ꯑꯗꯨꯝ ꯇꯣꯛꯂꯦꯗ ꯀꯨꯏꯅꯒ ꯇꯝꯃꯛꯇ꯭ꯔꯦꯕ Wangmayum Zakir ꯇꯝꯗꯤ Hussain ꯇꯝꯃꯛꯑꯦ yam ꯏꯁꯩ phajaye thank you Sonu Sapona you are from we are from Assam जय श्री मंकलना महादेव आपके जीवन को सुरक्षा से भर दे थैंक यू सो थैंक मच यू सो मच नौरेन सुबाना मेरे चैनल को सपोर्ट चे कीजिए फजई ताब दुम याय चोपते है थैंक यू ꯑꯩ ꯌꯥꯝ ꯏꯀꯥꯏꯔ श्रीवास ꯁꯛꯈꯤꯅꯤꯀꯣ ꯏꯁꯩꯗꯣ कुमार से चारबो चारे पसमन खुफज चे असेंग बनी ꯊꯦꯡꯛ थैंक यू सो ꯃꯌꯥꯝ मच ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯂꯥꯏꯠꯇꯒ ꯆꯠꯂꯒ ꯏꯁꯩ ꯁꯛꯄ ꯌꯥꯔꯗ꯭ꯔꯣ ꯀꯥꯏꯅ ꯁꯥꯁ वा मा मी पुनः महानगरगा सकते बा जय श्री ꯃꯌꯥꯝꯇ राम ꯍꯥꯏꯕꯤꯔꯝꯃो महादेव आपके जीवन के थैंक यू सो मच अदैदी माय मिंग ते काव सुप्रिया सुप्रिया खुफजमा थैंक थैंक यू यू सुप्रिया nganthoi thokchom na ha sonali che like to urabane thank you so much थैंक यू सोनाली sonu na लाइक speaking hindi तौबीरमो इचिनाव मयाम लाइक अदैदी तौबीरमो nungai na layu ko सोनू क्योंकि जो हम लोग का जो यहाँ पे जो एलबी में जो जितना लोग हैं सब मणिपुरी 90% मणिपुरी है और वो लोग मणिपुर से है तो जब वजन मैंने है हिंदी बोलने से ना उन लोगों को प्रॉब्लम होता प्रॉब्लम हो है जाएगा ना वो जो मेरा जो हिंदी वो लोग कभी कभी सभी लोग को तो हिंदी नहीं आता है ना इसलिए हम लोग ये तो मणिपुरी चैनल है ना इसलिए अब हम मणिपुरी में ही लाइक सोनू करेंगे थैंक सपोर्ट यू सो कीजिए मच मेरे चैनल को सपोर्ट कीजिए भैया keep na kaya nungaine layuko thank you so थैंक यू much नोइसु नुंगाइना लयो tomba mangang na kaidawrige koi sum ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯇꯧꯔꯒꯀꯣ isinawsing wari ꯏꯆꯤꯟ ꯏꯅꯥꯎ sanari ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ adai drew is na brinda ningtozam lompati na hi hello ꯍꯦꯜꯂꯣ khuman na thoibi ꯍꯦꯜꯂꯣ bye oirage ma battery off oikhre ko okay okay dibung thomong che hindi da ngango hindi ngangaga farak taniye ꯍꯤꯟꯗꯤꯁꯨ ꯑꯗꯨꯝ ꯃꯔꯛꯇ thani ꯑꯗꯨꯝ ꯉꯥꯡꯉꯛꯀꯦꯕꯀꯣ ꯊꯥꯅꯤꯅꯦ ꯍꯤꯟꯗꯤ ꯏꯀꯥꯏꯕ ꯉꯥꯡꯕ ꯃꯤ ꯆꯪꯉꯒ ꯑꯗꯨꯝ ꯏꯀꯥꯏꯕ ꯉꯥꯡꯉꯛꯀꯦ ꯍꯧꯔꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤꯀꯣ ꯍꯥꯏ ꯑꯗꯩꯗꯤ ꯀꯪꯂꯩꯄꯥꯛꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯇꯣꯝꯕ ꯃꯉꯥꯡꯅ ꯀꯩꯕ ꯀꯩꯗꯧꯔꯤꯅꯣ ꯆꯦ ꯀꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯔꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯗ꯭ꯔꯤꯎꯁꯅ ꯃꯌꯥꯝꯒ ꯋꯥꯔꯤ we are ꯁꯥꯟꯅꯒꯦꯅꯀꯣ from Assam tomba mangana hi kuman bye bye ꯍꯦꯜꯂꯣ cheno ꯇꯣꯝꯕ bye bye kuman Diyos come visit Mizoram okay okay Wayangbam Zakir Hussain kayo Wangmayum Zakir Hussain na chak charabo kaka ꯆꯥꯔꯦ koi ꯆꯥꯔꯦ chare tanoy chare ꯅꯣꯏꯗꯤ ꯆꯥꯔꯕꯣ deidi thani na kay ba nathau leitaba mi ꯆꯪꯉꯛꯀꯅꯨꯀꯣ changlakanu thokhro ꯊꯣꯛꯈ꯭ꯔꯣ thokhro ꯍꯥꯏ dibung tamak na dada nang isay sak isay sak pa hitiye
ꯂꯤꯟꯊꯣꯏ ꯉꯝꯕꯤꯅ sagalakani koida ꯅꯣꯟꯆꯥ ꯑꯌꯨꯁꯤꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯕꯥꯏ 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 ꯃꯆꯥ macha ꯊꯣꯏꯕꯤ thoibi ayusi jum siga leite ko ꯀꯪꯂꯩꯄꯥꯛ kabungas ta ꯀꯩ jakhibako ꯃꯊꯦꯜ dance class ꯆꯥꯔꯒꯦ ki ꯉꯁꯤ ꯇꯟ ꯑꯣꯏ ꯆꯥꯔꯦ bye bye good ꯀꯤꯞꯅ night tumoko ꯂꯥꯟ ꯇꯣꯛꯂꯁꯦ ꯃꯩꯇꯩ keiba ꯀꯤꯞꯅ ꯂꯥꯟ ꯇꯣꯛꯂꯁꯦ ꯃꯩꯇꯩ adune gyan taminase ichinaw ꯋꯥꯡꯃꯌꯨꯝ mayam lan ꯖꯀꯤꯔꯨꯁꯦꯅ tawraga karim ꯍꯣꯏ kanaba ꯌꯥꯔꯦ pulakadaba natte ꯊꯥꯅꯤꯡ ꯌꯥꯅꯤꯌꯦ ꯌꯥꯝ noi gyan ꯐꯖꯩꯌꯦ tao koisu gyan ꯃꯉꯥꯜꯅ tage ꯌꯥꯅꯤꯁꯦ ꯑꯖꯤꯁꯨ ꯀꯩꯅꯣ ꯍꯧꯔꯤ ꯃꯥꯜꯂꯦꯅꯦ ꯂꯥꯏꯚ ꯍꯧꯔꯤ ꯃꯥꯜꯂꯦ ꯃꯉꯥꯜ ꯒꯨꯔꯨ ꯃꯦꯝꯅ ꯌꯥꯅꯤꯁꯦ ꯍꯥꯏ ꯑꯗꯩ ꯅꯤꯡꯊꯧꯖꯝ ꯔꯣꯝꯄꯇꯤꯅ ꯍꯥꯏ hello hello ꯃꯤꯊꯨꯟ ꯀꯌꯦꯡꯕꯝꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯉꯥꯏꯕꯗ ꯆꯤꯟꯁꯦ ꯂꯣꯏ ꯇꯠꯂꯦ ꯇꯠꯂꯦꯍꯦ ꯀ꯭ꯋꯥ ꯇꯔꯦꯠ chabada ꯈꯛꯇꯅꯤ ꯆꯥꯈꯤꯕ ꯍꯥꯏ khara ngana lakadabado problem oina tawbanida ꯅꯥꯎꯔꯦꯝ mathangdagi ꯁꯣꯕꯥꯅ ꯌꯥꯅꯤ 9 ꯏꯁꯩ pm da ꯁꯛꯄ soidana ꯊꯦꯡꯛ ꯌꯨ ꯁꯣ lakani ꯃꯆ ꯄꯣꯠꯁꯝ ꯑꯩꯒꯤ ꯋꯥꯕꯨ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯏ ꯏꯆꯦꯗꯤ ꯃꯌꯥꯝꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯕꯒꯤꯗꯃꯛ thank you posambam thank you ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ mayamna ibu support tawbiraga ai asijawro lakpa ngamjabanina ko aduna ai mayamgi mayamna hairakpa aina ngamjabadako ai dum ai honaganebako adune ꯑꯗꯩꯗꯤ mayamna ibu ꯑꯃꯔꯤꯁ ꯅꯦꯒꯤꯅ nusibagine ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯃꯔꯤꯁ ꯅꯦꯒꯤ ꯋꯦꯜꯀꯝ ꯋꯥꯡꯃꯦꯝ ꯖꯀꯤꯔꯨꯁꯤꯅ ꯆꯥꯔꯦ ꯅꯤꯡꯊꯧꯖꯝ ꯔꯣꯃꯥꯄꯇꯤꯔ ꯆꯦ ꯊꯣꯏꯕꯤ ꯍꯥꯏ thobi ꯑꯗꯩꯗꯤ sana kumaga jakre nungaitebo ꯑꯗꯩꯗꯤ ꯒꯣꯖꯣ ꯄ꯭ꯂꯦꯌꯔ ꯍꯥꯏꯗꯤꯕꯨꯡ ꯊꯃꯣꯛꯅ ꯕꯥꯏ ꯕꯥꯏ ꯆꯦꯆꯦ bye ꯕꯥꯏ bye ꯕꯥꯏ ꯏꯆꯦ ꯕꯦꯝꯆꯥ 21 ꯈꯨꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ ꯏꯆꯦ welcome ije ꯕꯦꯝꯆꯥ bemsa ꯋꯥꯡꯃꯌꯨꯝ welcome ꯖꯥꯀꯤꯔꯨꯁꯤꯅ ꯀꯩ ꯃꯊꯦꯜꯅꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯟ ꯑꯣꯏꯅ dan ꯆꯥꯔꯦꯀꯣ noina chare ꯑꯗꯩ chak chadre ngasi ꯁꯣꯅꯥꯂꯤꯅ ꯆꯦꯒ ꯗꯥꯒꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯣꯅꯥꯂꯤ ꯗꯥꯒꯤ ꯑꯩꯒꯤ ꯆꯍꯤꯗꯤ 43ꯅꯤꯀꯣ ꯑꯗ ꯃꯥꯒꯤꯅ 37 ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯑꯩꯈꯣꯏ wakhanda ngang oiri sahidi ajaure ꯌꯥꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ walida akhoi hojika chatkhiroida mayam wali mayam gi seba tarongini ꯑꯗꯩꯗꯤ akhoi ꯊꯥꯅꯤꯅ ꯃꯣꯏ ꯆꯠꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ mane mayam lebiri aigi chinau mayam leiye ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯌꯦ kanana haino ꯀꯩꯅꯣ ꯊꯥꯅꯤ thani yairo dombi nungaye sum haibane ko ꯏꯆꯦ moi ꯕꯦꯝꯆꯥꯅ jakhibuduga nungai ꯄꯨꯡ tainane 43 mayam ꯌꯧꯔꯕꯣ leiminadi nungaina ko ꯏꯆꯦ ꯕꯦꯝꯆꯥ ꯑꯩ 43 ꯌꯧꯔꯦ ꯗꯦꯕꯨꯡ mayam ꯇꯨꯃꯧꯅ ꯍꯥ ꯍꯥ chatbiginu ko loibak ꯕꯥꯏ yabiu ai elbi se noi mayam chakradi ai tomta nungai hauraroi aiga tagata mayam nai gelbi se loiba phau jawbiyo wari sanasi nungai nuba nungai wari sanasi mayam su hangbiro kai kai hangningba leiba hangbiro ado mayam like tawbiramo like tawba kawbiganu ko comment saitrabo ꯂꯥꯛꯇ꯭ꯔꯦ comments ꯂꯩꯇ꯭ꯔꯗꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯆꯔꯛꯑꯒꯦꯀꯣ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝꯅ ꯁꯛꯆꯔꯝꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯛꯆꯈꯤꯕ ꯏꯁꯩꯅꯦꯕꯀꯣ ꯑꯗꯨꯝ ꯆꯤꯟꯗ ꯌꯨꯝꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯤꯟꯁꯤꯒ ꯑꯗꯨꯝ ꯂꯥꯛ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯏꯁꯩ ꯃꯈꯜ ꯂꯩꯌꯦꯕꯀꯣ ꯄꯨꯁꯄꯔꯥꯅꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯦꯕꯀꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯁꯛꯑꯝꯃꯦ ꯍꯥꯟꯅ ꯆꯦ ꯂꯩꯁꯥꯔꯤꯉꯩꯗ ꯁꯤꯒꯤ ꯏꯁꯩꯁꯦ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯅꯥ ꯍꯌꯦꯡ ꯍꯥꯏꯅꯣ ꯑꯃꯨꯛ
hꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯁꯣꯅꯥꯂꯤ Sonali, bye-bye, good night. Hayang mo lao ko. ꯑꯗꯩꯗꯤ Nasige ꯋꯥꯡꯃꯌꯨꯝ LBda, hayang sila ꯔꯥꯀꯦꯁꯅꯦ o. ꯐꯔꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯀꯀꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯀꯀꯥ ꯑꯣꯀꯦ ꯑꯣꯀꯦ ꯊꯥꯅꯤꯅ ꯏꯅꯥꯛꯇ ꯃꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯩꯕ ꯀꯞꯂꯝꯗꯧꯅꯤ ꯑꯩ ꯅꯨꯡꯁꯤꯕꯅ ꯏꯁꯩꯁꯦ ꯐꯖꯕꯅꯤꯀꯣ ꯑꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛꯇꯣ ꯌꯥꯝꯅ ꯑꯩꯅ ꯂꯩꯁꯥꯏꯉꯩ ꯌꯥꯝ ꯁꯛꯂꯦ ꯁꯤꯒꯤ ꯏꯁꯩꯁꯦ. ꯏꯆꯦꯕꯦꯝꯆꯥꯅ ꯐꯖꯩ ꯐꯖꯩ ꯔꯤꯇꯥ Thank you, ꯑꯁꯦꯝꯅ ꯏꯆꯦ ꯕꯦꯝꯆꯥ. Thank ꯁꯤꯡꯒꯥꯔ you. ꯑꯣꯏꯔꯝꯕ ꯖꯥꯕ ꯖꯠꯅꯤ ꯍꯥꯏ Sas, sas. ꯑꯩꯁꯦ ꯑꯃꯨꯛ ꯁꯤꯡꯒꯥꯔ ꯑꯣꯏꯊꯣꯛꯑꯁꯤꯔꯣ? ꯑꯗꯩꯗꯤ ꯀꯤꯞꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯐꯖꯩ ꯆꯟꯅ Thank you, thank you. ꯑꯩꯈꯣꯏ ꯗꯥ ꯏꯁꯩ ꯁꯛꯅꯤꯡꯉꯦ. ꯇꯥ ꯅꯪꯒꯤ ꯏꯁꯩꯒ ꯁꯛꯂꯣꯅꯦ. ꯁꯤ ꯐꯥꯗꯤ ꯆꯦ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯕꯤꯔꯝꯃꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ. Okay, okay, Sonali, hayang 9 p.m. da ko, lao ko, 9, pung 8 tabaga hayang lake buko, khara nga na lake hayang di, ngasido khara thengdokre buko. Bye-bye, Sonali, hayang muna rase. Bye bye. Mayam like tabiramo please. Ichinaw no balakpa yauragadi aigi channel se Ingro support ꯏꯆꯦ tabiramo. ꯕꯤꯝꯆꯥ ꯏꯪꯉꯦꯅꯦ ꯑꯏꯪꯉꯩꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯕꯔꯥꯛ ꯇꯨꯔꯦꯟ ꯃꯄꯥꯟꯅꯤꯅꯅꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯌꯥꯝ ꯁꯤꯠꯂꯦꯕ ꯑꯗꯨꯒ ꯍꯟꯗꯛ ꯉꯁꯤ ꯉꯔꯥꯡꯗꯩꯔ ꯈꯪꯅꯤꯡꯁꯟꯕꯁꯦ ꯉꯔꯥꯡꯗꯩ ꯃꯥꯜꯂꯦꯀꯣ Mayam kari hinjang sarake ꯁꯣꯅꯥꯂꯤ ꯁꯣꯏꯗꯅ habiramo. ꯂꯥꯛꯀꯦ ꯆꯦ ꯕꯥꯏ ꯂꯥꯛꯆꯒꯦ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯆꯦ Thank you, ꯕꯥꯏ Sonali, hayang muna rase ko. ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅꯒꯕ ꯇꯨꯝꯅꯤꯡꯉꯤ ꯏꯆꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯣ? ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣꯀꯣ. ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯗꯩꯗꯤ ꯏꯆꯦ. ꯊꯥꯅꯤꯅ ꯀꯩꯕ ꯕ꯭ꯔꯣꯁꯨ ꯍꯥꯏꯔ ꯑꯃꯨꯛꯇꯪꯗꯤ ꯀꯩ ꯕ꯭ꯔꯤꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯣ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯄ꯭ꯂꯤꯁ ꯕ꯭ꯔꯣꯁꯨ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯣꯏ ꯑꯣ. Tombi ko umta. ꯃꯥꯏ ꯃꯃꯤꯡ ꯇꯣꯝꯕꯤ ꯑꯅꯜ Tombi anale. ꯑꯦꯁ ꯇꯣꯝꯕꯤ ꯑꯅꯜ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯅ ꯊꯋꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ. ꯑꯩꯗꯤ ꯇꯣꯝꯕꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯥꯍꯧꯗꯦ ꯃꯁꯛ ꯈꯪꯕꯤꯍꯧꯗꯦ ꯁꯨꯃꯥꯏꯅ ꯑꯥꯏꯗꯤꯁꯦ ꯁꯦꯝ ꯇꯣꯝꯕꯤ ꯍꯥꯏꯅ ꯂꯥꯛꯇꯥꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯗꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯁꯩꯁꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯉꯥꯛꯇꯪ ꯃꯇꯨꯡꯗ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯩ ꯏꯁꯩꯁꯦ ꯐꯥꯗꯦꯕꯀꯣ ꯏꯁꯩ ꯌꯥꯝ ꯐꯥꯒꯟꯗꯦ ꯑꯩꯁꯨ ꯈꯣꯟꯗꯥꯁꯦ ꯏꯁꯩ ꯁꯛꯀꯗꯕ ꯈꯣꯟꯗꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯉꯁꯤ ꯌꯥꯝꯅ ꯏꯪꯁꯤꯜꯂꯤ ꯑꯗꯨꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯅꯤ ꯉꯁꯤ ꯏꯆꯦ ꯌꯥꯝ ꯕꯦꯝꯆꯥ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯑꯩꯗꯤ ꯉꯔꯥꯡ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯏꯔꯣꯟꯕ ꯏꯪꯕ ꯍꯧꯔꯦ. ꯆꯥꯏꯌꯦ ꯁꯒꯣꯜꯁꯦꯝ ꯃꯦꯅꯤꯀꯥꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯁꯨꯝꯅ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯌꯦꯡꯕ Thank you. ꯀꯩꯅꯣ Lake ꯁꯒꯣꯜꯁꯦꯝ ꯃꯦꯅꯤꯀꯥ ꯑꯩꯈꯣꯏ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔ ꯃꯥꯜꯂꯦ Continue. ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯥꯗ ꯌꯦꯛꯇ꯭ꯔꯗꯤ ꯍꯌꯦꯡꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤꯀꯣ ꯁꯨꯝ Continue ꯂꯥꯛꯄꯤꯌꯨ ꯈꯔꯅꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯄꯨꯡ ꯇꯧꯔꯛꯀꯦ 8ꯗ continue ꯑꯩꯈꯣꯏ LB ꯑꯦꯜꯕꯤ ꯂꯥꯛꯀꯅꯦꯕꯀꯣ. ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦꯗ ꯁꯥꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯕꯦꯝꯆꯥ ꯃꯌꯥꯝꯒ ꯋꯥꯔꯤ ꯏꯆꯦ ꯁꯥꯟꯅꯅꯤꯡꯕꯀꯣ ꯕꯦꯝꯆꯥꯅ ꯀꯩꯕ ꯑꯗꯨꯒꯤꯅꯦ. 12 ꯇꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯇꯨꯝꯅꯤꯡꯉꯁꯨ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯇꯨꯕ ꯄꯥꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯀꯩꯗꯧꯅꯤ ꯊꯦꯡꯉꯒꯅ ꯁꯨꯝ ꯀꯩꯅꯣ ꯑꯃ ꯑꯣꯏꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯩ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ. ꯖꯣꯏꯅꯔ ꯃꯩꯇꯩꯅ ꯏꯁꯩ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯏꯁꯩꯁꯨ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ Thank you, ꯃꯆ thank you. ꯑꯗꯩꯗꯤ ꯑꯦꯟꯅꯕ ꯅꯅꯥꯎꯅ ꯆꯦ ꯀꯩꯕ ꯐꯤꯁ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯐꯤꯁ ꯊꯣꯡꯕꯁꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨꯀꯣ ꯉꯁꯤꯒꯤ ꯐꯤꯁ ꯊꯣꯡꯕ ꯚꯤꯗꯤꯑꯣꯗ ꯆꯥꯈ꯭ꯔꯕꯅꯦ ꯉꯁꯤꯗꯤ. ꯉꯁꯤ ꯊꯥꯡꯒꯠꯈꯤꯕꯅꯦ ꯑꯃ ꯑꯇꯩꯁꯨ ꯃꯨꯛꯕꯥꯡ ꯕꯤꯐꯇꯣ ꯑꯇꯩꯁꯨ ꯑꯗꯣ ꯆꯥꯔꯛꯀꯦꯕꯀꯣ. ꯐꯤꯁꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯒ ꯃꯄꯨꯝ ꯑꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯠ ꯇꯧꯔꯒ ꯆꯥꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯁꯨꯝ ꯄꯤꯁ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯕꯅꯤꯀꯣ ꯑꯗꯨꯉꯁꯤ ꯊꯥꯡꯒꯠꯈꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯦꯝ ꯅꯥꯎꯕ ꯅꯅꯥꯎ ꯍꯥꯏꯕꯀꯣ ꯅꯥꯟꯕ ꯅꯅꯥꯎ ꯄꯣꯠꯁꯝꯕꯝꯗ ꯀꯩ ꯌꯥꯝ ꯐꯖꯩ ꯆꯦ ꯅꯨꯡꯁꯤꯕꯅ ꯑꯗꯣ ꯆꯦꯁꯦ ꯔꯤꯌꯦꯜꯗ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯆꯥꯛ ꯆꯥꯔꯕ ꯄꯣꯠꯁꯝꯕꯝꯁꯦ ꯄꯣꯠꯁꯝꯕꯝ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯆꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯁꯥꯔꯒꯤ ꯎꯅꯅꯤꯡꯉꯤ ꯑꯣꯏꯗꯣꯏꯔꯥ ꯆꯥꯛ ꯆꯥꯔꯕ ꯀꯗꯥꯏꯒꯤ ꯏꯆꯤꯟ ꯑꯣꯏꯗꯣꯏꯅꯣ ꯏꯅꯥꯎ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯛꯅꯔꯗꯤ ꯎꯅꯁꯦꯕ. ꯀꯩꯕ ꯆꯥꯃꯤꯟꯅꯅꯤꯡꯕ ꯀꯩꯕ ꯎꯅꯅꯤꯡꯉꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤꯡꯕ ꯑꯩꯈꯣꯏ ꯗꯗꯥꯅ ꯁꯨ ꯏꯕꯥꯏꯁꯦ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯄꯣꯠꯁꯝꯕꯝ ꯅꯪꯁꯦ ꯃꯥꯁꯨ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯂꯛꯈꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯣ ꯅꯛꯅꯕ ꯑꯣꯏꯔꯒꯗꯤ ꯎꯅꯁꯦꯕꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ. ꯃꯀꯨ ꯑꯣꯟꯂꯤ ꯋꯥꯏ ꯇꯤ ꯄꯥꯔꯇꯤ
ꯑꯗꯨꯅꯤ ꯃꯀꯨ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯌꯨꯇꯨꯕ ꯄꯥꯔꯇꯤꯁꯤꯡꯁꯦ ꯃꯤꯊꯨꯟꯅ ꯀꯩꯕ ꯑꯩꯗꯤ ꯇꯞꯂꯥ ꯊꯤꯟꯕꯅꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯇꯥꯕ ꯌꯥꯗꯦ ꯂꯥꯟꯁꯦ ꯂꯩꯕꯅꯤꯅ ꯊꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁꯛꯑꯣ ꯐꯖꯩ ꯌꯥꯝꯅ ꯑꯣ ꯑꯗꯨꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯅꯣꯏ ꯏꯆꯦ ꯂꯥꯟꯁꯦ ꯕꯦꯝꯆꯥꯅ ꯐꯨꯜ ꯂꯣꯏꯗꯕꯁꯤꯅꯅꯦ ꯋꯥꯁ ꯋꯥꯈꯟꯁꯦ ꯏꯅꯨꯡ ꯇꯧꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯕꯦꯝꯆꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯃꯆ ꯃꯦꯝꯆꯥ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅ ꯏꯁꯩ ꯑꯃꯈꯛꯁꯨ ꯉꯁꯤ ꯁꯛꯂꯛꯀꯅꯤꯀꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯂꯩꯌꯦ ꯊꯧꯅꯥꯎꯖꯝ ꯀꯩꯕ ꯁꯪꯀꯔꯖꯤꯠ ꯁꯤꯡꯍꯅ ꯀꯔꯥꯏꯕ ꯆꯦꯒ ꯇꯥꯃꯣꯒꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯁꯪꯀꯔ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯛꯎꯀꯣ ꯏꯆꯦ ꯃꯆꯥ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤꯗ ꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯌꯦ ꯈ꯭ꯋꯥꯅꯤꯒꯤ ꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯤꯅꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯑꯩꯗꯤ ꯃꯤꯒꯤ ꯀꯩꯅꯣꯕꯨꯅ ꯊꯧꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯏꯆꯦ ꯌꯥꯏ ꯕꯦꯝꯆꯥ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯄꯒ ꯀꯩꯁꯨꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯗꯨꯝ ꯑꯗꯨꯗꯨꯅꯦ ꯊꯕꯛ ꯁꯨ ꯑꯩꯈꯣꯏꯁꯦ ꯁꯨꯅ ꯌꯦꯡꯉꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯑꯗꯣꯅꯦ ꯑꯣꯟ ꯇꯧꯊꯣꯛꯑꯦꯕ ꯊꯕꯛꯁꯦ ꯑꯍꯜ ꯑꯃ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅꯅꯦ ꯈꯪꯉꯕ ꯈꯨꯜꯂꯛꯀ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗ ꯑꯩꯈꯣꯏ ꯕꯥꯗꯤ ꯍꯤꯡꯒꯣꯜꯁꯨ ꯌꯥꯝ ꯑꯩꯒꯤ ꯆꯥꯎꯋꯤꯕꯀꯣ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯐꯣꯟ ꯑꯃ ꯀꯩ ꯒꯤꯐ ꯍꯥꯏꯒꯅꯤ ꯊꯕꯛꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯄꯤꯕꯤꯌꯦ ꯊꯕꯛ ꯍꯟꯗꯛ ꯃꯌꯥꯝꯁꯤꯅꯅꯦ ꯑꯗꯨꯅ ꯂꯥꯏꯐꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯒ꯭ꯌꯥꯟ ꯑꯗꯩꯗꯤ ꯇꯥꯗꯦ ꯏꯆꯦ ꯃꯆꯥ ꯊꯥꯅꯤ ꯍꯥꯏꯐꯝ ꯀꯩꯅꯣꯅ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯣꯟ ꯑꯃ ꯒꯤꯐ ꯄꯤꯕꯤꯌꯦ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯀꯩꯒꯤꯅꯣꯅꯦ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯂꯛꯈꯤꯕꯨꯔ ꯈꯨꯃꯟꯅꯤ ꯄꯣꯠꯁꯝꯕꯝꯅ ꯑꯩꯈꯣꯏ ꯆꯠꯄ ꯄꯨꯖꯥꯗ ꯊꯦꯡꯅꯈꯤꯕꯗꯣ ꯑꯣꯏꯗꯣꯏ ꯄꯣꯠꯁꯝꯕꯝ ꯅꯠꯇ꯭ꯔꯥ ꯅꯪꯁꯦ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯗ ꯄꯨꯖꯥ ꯂꯥꯏ ꯊꯥꯗꯕ ꯂꯥꯛꯄꯗ ꯊꯦꯡꯅꯕꯗꯨꯔꯣ ꯈꯪꯗꯅ ꯍꯪꯉꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯣꯝꯕꯤ ꯃꯩꯇꯩ ꯃꯥꯏꯕꯝ ꯇꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏ ꯇꯣꯝꯕꯤ ꯃꯩꯇꯩ ꯃꯥꯏꯕꯝꯅ ꯑꯗꯩꯗꯤ ꯏꯆꯦ ꯆꯥꯟꯅꯒꯕ ꯑꯦꯜꯕꯤ ꯗ ꯂꯥꯛꯂꯤꯕ ꯐ꯭ꯔꯦꯟꯁꯁꯤ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯆꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯃꯌꯥꯝ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯅꯪ ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯌꯥꯝ ꯃꯆ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯏꯆꯦ ꯅꯤꯇꯥ ꯂꯥꯛꯑꯦ ꯏꯆꯦ ꯅꯤꯇꯥ ꯍꯦꯜꯂꯣ ꯑꯅꯨꯕꯨꯡ ꯀꯅꯥꯅꯣ ꯍꯦꯜꯂꯣ ꯅꯤꯇꯥ ꯑꯣ ꯄ꯭ꯔꯣꯗꯛꯁꯟ ꯏꯆꯦ ꯍꯦꯜꯂꯣ ꯔꯤꯇꯥ ꯋꯦꯜꯀꯝ ꯏꯆꯦ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯄ꯭ꯔꯟꯖꯅꯥ ꯂꯥꯛꯄꯤꯕꯒꯤ ꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯪ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯀꯣ ꯑꯗꯩꯗꯤ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯏꯆꯦ ꯅꯤꯇꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯅꯤꯇꯥ ꯍꯥꯏꯔꯛꯑꯦ ꯅꯤꯇꯥ ꯇꯣꯝꯕꯤ ꯃꯩꯇꯩꯅ ꯅꯤꯇꯥ ꯁꯣꯔꯤ ꯄ꯭ꯔꯣꯗꯛꯁꯟ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤ ꯃꯩꯇꯩ ꯃꯥꯏꯕꯝꯅ ꯀꯩ ꯁꯣꯔꯤ ꯕ꯭ꯔꯗꯔ ꯏꯠꯁ ꯑꯣꯀꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯣꯏꯕꯝ ꯁꯤꯡꯍꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯍꯥꯏ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯇꯣꯝꯕꯤ ꯃꯩꯇꯩꯅ ꯃꯉꯣꯟꯗ ꯑꯥꯏ ꯑꯦꯝ ꯁꯞꯄꯣꯔꯠ ꯁꯣ ꯇꯧꯕꯤꯔꯝꯃꯣ ꯁꯣꯔꯤ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯣꯝꯕꯤ ꯔꯥꯏꯇꯤꯡ ꯇꯧꯕꯗ ꯁꯣꯏꯕ ꯑꯣꯏꯔꯝꯅꯤꯌꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯗ ꯄꯣꯠꯁꯝꯅ ꯍꯣꯏ ꯑꯗꯨꯗ ꯊꯦꯡꯅꯕꯗꯣ ꯆꯨꯝꯃꯦ ꯑꯣ ꯑꯗꯨꯗꯤ ꯏꯅꯛ ꯅꯛꯅꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯪꯉꯣ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤꯅꯦ ꯑꯦꯐ.ꯕꯤꯗ ꯆꯪꯉꯛꯑꯣꯕꯀꯣ ꯑꯗꯨꯒꯩꯗꯨꯒ ꯑꯩꯒꯤ ꯑꯦꯐ.ꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯩꯗꯨꯒ ꯆꯪꯉꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯒꯦ ꯑꯗꯩꯗꯤ ꯃꯦꯁꯦꯟꯖꯔꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯅꯣꯡꯃ ꯑꯗꯨꯝ ꯎꯅꯕ ꯌꯥꯏꯀꯣ ꯅꯤꯁꯥꯟ ꯁꯤꯡꯅ ꯍꯥꯏ ꯁꯤꯁꯇꯔ ꯑꯥꯏ ꯂꯚ ꯌꯣꯔ ꯚꯤꯗꯤꯑꯣꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯤꯄꯥꯔꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯊꯣꯛ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯊꯣꯛ ꯊꯥꯛ ꯈꯪꯗꯦꯌꯦ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥꯅꯣ ꯑꯩꯁꯦ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯤꯕꯣꯝꯁꯤꯡꯅ ꯕꯨꯡ ꯍꯥꯏ ꯌꯥꯝ ꯈꯪꯅ ꯀꯧꯔꯛꯏ ꯕꯨꯡ ꯍꯥꯏꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯩꯗꯤ ꯁꯟꯁꯤꯡꯅ ꯁꯦꯠ ꯃꯥꯏ ꯅꯦꯝ ꯁꯦꯠ ꯃꯥꯏ ꯅꯦꯝ ꯁꯦꯠ ꯃꯥꯏ ꯅꯦꯝ ꯅꯤꯁꯥꯟꯁꯤꯡ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯤꯁꯥꯔꯅ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯗꯩꯊꯥꯅꯤꯅ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯁꯦ ꯅꯨꯡꯁꯤꯕꯅ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯟ ꯋꯥꯏꯔꯤꯅꯦ ꯉꯁꯤꯗꯤ ꯑꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯣꯝꯕꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯑꯩꯈꯣꯏꯕꯨ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯅꯨ ꯐꯣꯔ ꯁꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯤꯇꯥꯅ ꯑꯗꯩꯗꯤ ꯃꯤꯊꯨꯟꯅ ꯀꯩꯕ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯀꯩꯕ ꯊꯥꯒꯠꯂꯧ ꯊꯒꯠꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯁꯛꯑꯗꯤ ꯐꯖꯅꯤꯌꯦ ꯑꯍꯤꯡ ꯃꯃꯩ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯈꯪꯗ꯭ꯔꯦꯅꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯕꯤꯕꯦꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯗꯩꯗꯤ ꯅꯪ ꯀꯅꯥꯅꯣꯅ ꯀꯔꯤꯕ ꯖꯤꯑꯣ ꯔꯥꯖꯥꯅꯦ ꯏꯁ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯑꯗꯩ ꯃꯥꯏ ꯃꯃꯤꯡꯁꯤ ꯁꯨꯄ꯭ꯔꯤꯌꯥ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨꯒꯤ ꯍꯁꯕꯦꯟ ꯃꯅꯤꯄꯨꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯀꯗꯥꯏꯋꯥꯏꯗ ꯀꯗꯥꯏꯋꯥꯏꯗꯅꯣ ꯂꯩꯔꯝꯒꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯀꯅꯥ ꯀꯩꯅꯣꯗꯅꯦ ꯋꯥꯏꯗ ꯆꯠꯂꯨꯗꯅꯣ ꯁꯥꯃꯨꯁꯪ ꯑꯩꯁꯦ ꯎꯔꯤꯄꯣꯛꯇ ꯅꯥꯎꯔꯦꯝꯊꯣꯡ ꯃꯅꯥꯛꯀꯤ ꯁꯥꯃꯨꯁꯪ ꯎꯀꯨꯗ ꯕꯣꯜ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯦ ꯂꯩꯔꯝꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯔꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯊꯕꯛ ꯇꯝꯕꯅ ꯀꯩꯅꯣꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯇꯝꯃꯝꯃꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯆꯍꯤꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯥꯃꯨ ꯁꯪꯗꯅ ꯆꯍꯤ 4-5 ꯂꯩꯔꯝꯃꯦ ꯑꯗꯒꯩꯗꯤ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ला 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 ꯑꯗꯩꯗꯤ ला ꯏꯆꯦꯅꯤꯇꯥꯅ ला ꯀꯔꯤ ला ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯦ ꯑꯥꯔꯖꯦꯁꯨ ꯏꯆꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯥꯔꯖꯦꯗ ꯑꯃꯨꯛ ꯑꯃꯠꯇ ꯌꯧꯔꯨꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯉꯥꯏꯍꯥꯛ ꯋꯥꯔꯧꯅꯨꯗ ꯉꯥꯏꯍꯥꯛ ꯑꯕꯨꯡ ꯉꯥꯏꯍꯥꯛ ꯑꯅꯨ ꯉꯥꯏꯍꯥꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯖꯥꯎꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯥꯎꯗꯦ ꯑꯇꯩ ꯏꯆꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯊꯣꯛꯆꯣꯝ ꯅꯦꯜꯁꯣꯟꯅ ꯅꯥꯇꯩ ꯅꯅꯥꯎꯔꯣꯏ ꯃꯅꯦ ꯏꯇꯩ ꯃꯥꯅꯦ ꯏꯅꯥꯎꯅꯦ ꯏꯟꯗ ꯄ꯭ꯔꯣꯗꯛꯁꯟꯅ ꯅꯣꯏꯕꯥꯅꯤꯒꯤ ꯃꯨꯛꯕꯥꯡ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯑꯗꯩ ꯅꯪ ꯀꯅꯥꯅꯣꯅ ꯁꯅꯥ ꯁꯟꯖꯝ ꯑꯣ ꯅꯪ ꯀꯅꯥꯗꯣ ꯁꯅꯥ ꯁꯟꯖꯝ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯂꯥꯛꯄꯅꯤ ꯁꯅꯥ ꯁꯟꯖꯝ ꯍꯥꯏꯅ ꯂꯥꯛꯄꯗꯣ ꯑꯥ ꯐꯦꯁꯕꯨꯛꯇꯁꯨ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯗꯥꯏ ꯁꯅꯥ ꯁꯤꯟꯖꯝꯗ ꯎꯝ ꯃꯥꯅꯤꯀꯣ ꯑꯣꯀꯦ ꯊꯦꯡk ꯌꯨ ꯊꯥꯅꯤꯅ ꯕ꯭ꯔꯣ ꯀꯨꯟꯖꯕꯤꯌꯥꯔꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯁꯀꯂꯤ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯃ ꯇꯥꯔꯝꯕꯅꯦꯕꯀꯣ ꯁꯛꯀꯦ ꯀꯥꯏꯅ ꯁꯛꯀꯦꯁꯦ ꯆꯥꯁ ꯃꯉꯣꯟꯗ ꯗꯤꯗꯤꯀꯦꯠ ꯇꯧꯕꯒꯤ ꯃꯥꯁꯦ ꯉꯁꯤꯁꯦ ꯋꯥꯎ ꯑꯩꯅ ꯋꯥꯎ ꯀꯌꯥ ꯕꯥꯠ ꯍꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯜꯂꯛꯀꯦ ꯏꯆꯦ ꯕꯦꯝꯆꯅ ꯀꯩꯕ ꯑꯩꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯀꯥꯏꯅ ꯕꯥꯞꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯦ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕ ꯏꯁꯩꯅꯤ ꯐꯖꯕꯅꯤ ꯌꯥꯝꯅ ꯏꯁꯩꯁꯦ ꯑꯣ ꯑꯗꯩ ꯁꯣꯐꯤꯌꯥ ꯋꯥꯡꯕꯝꯅ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯆꯦ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯀꯅꯥꯅꯣ ꯄꯣꯠꯁꯝ ꯁꯣꯅꯤꯌꯥ ꯍꯥꯏꯔꯣ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯁꯣꯐꯤꯌꯥ ꯊꯦꯡk ꯌꯨ ꯁꯣ ꯑꯗꯩ ꯃꯆ ꯁꯣꯐꯤꯌꯥ ꯄꯣꯠꯁꯝꯕꯝꯅ ꯐ꯭ꯔꯦꯟ ꯋꯦꯜꯀꯝ ꯔꯤꯀ꯭ꯋꯦꯁ ꯅꯇꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯇꯧꯈ꯭ꯔꯕꯅꯤ ꯆꯦ ꯑꯦꯛꯁꯦꯞ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯒ ꯇꯧꯔꯛꯑꯒꯦꯀꯣ ꯀꯩꯅꯣ ꯑꯅꯧꯕ ꯄꯣꯠꯁꯝꯕꯝ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯑꯗꯨꯒ ꯕꯦꯝꯆꯥ ꯍꯦꯜꯂꯣ ꯂꯥꯏꯛꯁꯨ ꯍꯥꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯄꯤꯡꯀꯤ ꯏꯆꯦ ꯅꯤꯇꯥꯅ ꯏꯆꯦ ꯕꯦꯝꯆꯥꯗ ꯍꯦꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯄꯤꯡꯀꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯅꯪ ꯀꯅꯥꯅꯣꯁꯦ ꯅꯣꯛꯊꯈꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯅ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦꯕ ꯃꯥꯏ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯏꯗ ꯁꯨꯄ꯭ꯔꯤꯌꯥꯅ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦꯔ ꯊꯥꯡꯃꯩꯕꯟꯗ ꯁꯤꯁꯤ ꯂꯥꯛꯑꯦ ꯍꯥꯏ ꯊꯥꯡꯃꯩꯕꯟꯗ ꯍꯦꯜꯂꯣ ꯀꯣ ꯁꯤꯁꯤ ꯋꯦꯜꯀꯝ ꯊꯥꯡꯃꯩꯕꯟꯒꯤ ꯃꯨꯖꯤ ꯂꯩꯔꯛꯇ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃ ꯂꯩꯌꯦ ꯇꯣꯝꯕꯤꯅ ꯀꯁꯥꯔꯒꯤ ꯁꯨꯁꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯦꯟ ꯂꯚꯂꯤ ꯀꯄꯜꯅꯦ ꯑꯩꯒꯤ ꯍꯥꯏ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯇꯣꯝꯕꯤ ꯁꯨꯁꯤꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯁꯤꯁꯤ ꯑꯗꯩ ꯖꯣꯏꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯖꯣꯏꯁꯦ ꯅꯣꯏ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯆꯤꯆꯧ ꯑꯣꯏꯗꯣꯏꯔꯥ ꯆꯤꯆꯧꯒꯤꯗꯤ ꯖꯣꯏ ꯁꯤꯡꯍꯥꯔ ꯖꯣꯏ ꯁꯤꯡꯍꯩ ꯂꯥꯛꯄꯅꯤ ꯂꯥꯛꯄꯅꯤꯀꯣ ꯖꯣꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯩꯅ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣꯅꯦ ꯅꯪ ꯏꯁꯩꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯨ ꯀꯣꯃꯦꯟꯁ ꯈꯔ ꯌꯥꯝꯃꯒ ꯑꯗꯨꯝ ꯄꯥꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯃꯈꯛ ꯏꯁꯩꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯪ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯣ ꯏꯁꯩꯗꯣ ꯀꯩꯒꯤꯅꯣ ꯏꯅꯦ ꯉꯁꯥꯏ ꯖꯥꯝ ꯅꯪꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯕꯨ ꯀꯥꯎꯕ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯀꯔꯝꯕ ꯇꯧꯕꯤꯌꯣ ꯏꯔꯥꯜꯒꯤꯅꯣ ꯑꯗꯨ ꯗꯦꯗꯤꯀꯦꯠꯂꯣ ꯄꯤꯔꯤꯕ ꯑꯗꯨ ꯗꯤꯗꯤꯀꯦꯠꯇꯣ ꯁꯤꯈꯩ ꯇꯥꯒꯦꯕ ꯃꯇꯦꯛ ꯈꯛꯇꯅꯤꯗ ꯐꯥꯗ꯭ꯔꯤ ꯃꯀꯣꯛꯀꯤ ꯂꯥꯏꯟꯗꯨꯗꯅꯦꯕ ꯑꯩꯅ ꯑꯝꯇꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯈꯜꯂꯒꯗ ꯀꯣꯃꯦꯟꯁ ꯂꯦꯞꯅ ꯑꯗ ꯂꯩꯔꯦꯀꯣ ꯄꯥꯎ ꯅꯪ ꯑꯗꯨꯒꯤ ꯄꯥꯎꯔꯛꯎ ꯀꯣꯃꯦꯟꯁ ꯀ ꯂꯥꯛꯇꯦꯍꯦ ꯀꯣꯃꯦꯟꯁ ꯀ ꯂꯩꯇꯦ ꯂꯩꯕꯅꯤ ꯁꯤꯁꯤꯅ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏ ꯁꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯎꯁꯨ ꯎꯗꯦꯗꯨꯒ ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯝꯃꯒ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯗꯤ ꯂꯥꯛꯄꯒ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦꯅꯦ ꯇꯧꯔꯤꯗꯣ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕꯩꯇꯒꯤꯅꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯋꯥ 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 ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕꯩꯇꯒꯤꯅꯤ ꯑꯗꯩꯗꯤ
ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ. Thank ꯋꯥ you. ꯋꯥ 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 ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯇꯧꯔꯤꯅꯦ ꯍꯥꯏꯔꯣ ꯋꯥꯎ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯏꯁꯩ ꯅꯣꯛꯅꯤꯡꯉꯦꯗ ꯄꯦꯜꯂꯦ. ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯕꯤꯅꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯃꯤꯊꯨꯟꯅ ꯀꯩ ꯍꯥꯏꯕ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯍꯥꯏꯕꯅꯦ ꯐꯖꯅꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯐꯥꯗꯤꯌꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯍꯌꯦꯡ ꯁꯛꯂꯛꯀꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯗꯨ ꯏꯁꯩ ꯑꯃꯇ ꯊꯤꯍꯧꯅꯦ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯍꯥꯏ ꯑꯩ ꯏꯁꯩꯗꯣ ꯐꯥꯗꯦꯕꯀꯣ ꯑꯗꯒꯤ ꯅꯤꯇꯥꯅ ꯑꯅꯨꯒ ꯕꯨꯡꯒ ꯀꯩ ꯍꯥꯏꯕ ꯅꯆꯦꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯆꯦꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯨ ꯅꯆꯦ ꯀꯥꯕ ꯉꯝꯗꯔꯦ ꯍꯥꯏꯔꯒ ꯅꯣꯛꯂꯩꯕꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯆꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯂꯥꯛꯏꯕ ꯏꯆꯦꯁꯤꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣই ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯒꯤꯗꯤ ꯄꯤꯡꯀꯤꯅ ꯀꯩ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦ ꯅꯕꯥꯅꯤꯗꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯤꯅ ꯋꯥꯎ ꯁꯣꯡ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯞꯇꯒꯤ ꯊꯣꯛꯅꯤꯡꯗꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯐꯣꯟ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯂꯦ ꯀꯞꯅꯤꯡꯉꯦ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯩꯒꯤ ꯑꯍꯤꯡ ꯐꯣꯟꯁꯦ ꯃꯃꯩꯗ ꯍꯌꯦꯡꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯇꯣꯝꯕꯤ ꯂꯩꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯦꯜꯕꯤ ꯂꯣꯏꯕꯧꯀꯣ ꯑꯗꯣ ꯍꯌꯦꯡꯗꯣ ꯀꯩꯅꯣ ꯇꯧꯔꯨꯔꯣ ꯃꯣꯕꯥꯏꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯔꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯂꯦꯞꯇꯕꯤꯗ ꯌꯥꯎꯁꯤꯀꯣ ꯑꯩ ꯑꯦꯜꯕꯤꯗ ꯔꯕꯤꯅꯥꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯔꯕꯤꯅꯥ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯑꯟꯖꯂꯤ ꯁꯔꯃ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯏꯕꯥꯏ ꯉꯁꯤꯗꯣ ꯆꯥꯛ ꯇꯧꯗ꯭ꯔꯦ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯉꯁꯤꯅꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯆꯥꯛ ꯆꯥꯔꯔꯣꯏꯁꯤ ꯍꯥꯏꯅ ꯇꯟ ꯑꯣꯏꯅ ꯆꯥꯏ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯅꯪꯗꯤ ꯍꯥꯏ ꯑꯣ ꯑꯩꯗꯤꯅꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯔꯕꯤꯅꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯤ ꯑꯟꯖꯂꯤꯅ ꯆꯦ ꯑꯅꯨ ꯐꯖꯕꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯅꯪ ꯏꯁꯩ ꯇꯥꯔꯝꯃꯅꯤꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯍꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅꯦ ꯏꯁꯩ ꯐꯖꯕ ꯃꯌꯥꯝꯗꯤ ꯁꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯛꯑꯝꯕꯅꯦꯕ ꯑꯗꯣꯅꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯀꯩꯅꯣꯒꯤ ꯏꯁꯩꯁꯦ ꯐꯖꯕꯩꯅꯦ ꯀꯨꯟꯗꯣ ꯂꯩꯔꯥ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯗꯤꯌꯔ ꯅꯪꯗꯤ ꯑꯅꯨ ꯑꯦꯟ ꯕ꯭ꯔꯣ ꯑꯣꯀꯦ ꯈꯜꯂꯤꯔꯣ ꯇꯣꯝꯕꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯇꯣꯝꯕꯤ ꯕꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯌꯦꯡ ꯑꯟꯖꯂꯤꯅ ꯎꯅꯁꯤ 27 ꯂꯥꯛꯑꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯗꯩꯗꯤ ꯐꯖꯩ ꯅꯨꯡꯗꯥꯡ ꯇꯟ ꯆꯥꯕꯅ ꯐꯩ ꯍꯥꯏ ꯐꯩ ꯍꯥꯏꯕ ꯍꯥꯏꯕ ꯑꯣ ꯐꯩ ꯍꯥꯏꯕ ꯑꯗꯨꯅꯦꯅꯦ ꯑꯟꯖꯂꯤ ꯑꯩ ꯍꯟꯗꯛ ꯖꯥꯡ ꯀꯪꯁꯟꯗ꯭ꯔꯁꯦ ꯑꯃꯨꯛ ꯃꯃꯥꯏꯁꯦ ꯑꯗꯩ ꯃꯌꯥꯡ ꯑꯟꯖꯂꯤꯅ ꯀꯩꯕ ꯀꯪꯁꯟꯕꯅꯤ ꯍꯟꯗꯛ ꯃꯥꯁꯨ ꯀꯃꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯃꯁꯥ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯑꯩꯁꯤꯅꯦ ꯈꯪꯉꯕ ꯉꯁꯤꯁꯦ ꯄꯨꯛ ꯊꯤꯜꯂꯒꯅꯦ ꯏꯁꯥꯁꯦ ꯈꯪꯗꯦꯗ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯕ ꯅꯤꯇꯥꯅ 25 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯆꯤꯗꯩ ꯄꯣꯠꯁꯝꯕꯝꯅ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏꯁꯦꯡ ꯀꯩꯕ ꯑꯗꯨꯗꯨꯔꯣ ꯁꯛꯇꯣꯏꯁꯦ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯈꯪꯒꯦꯀꯣ ꯆꯦ ꯀꯥꯏꯀꯨꯒ ꯀꯩ ꯍꯥꯏꯕ ꯃꯦꯍꯦꯔꯒ ꯒꯤ ꯏꯁꯩꯗꯣ ꯌꯥꯔꯗꯤ ꯄ꯭ꯂꯤꯖ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯑꯩꯅ ꯍꯥꯏꯗꯣ ꯑꯣꯏꯔꯝꯒꯅꯤ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯗꯩꯗꯤ ꯑꯝꯇ ꯊꯥꯔꯛꯑꯣ ꯊꯥꯕꯒ ꯑꯩ ꯈꯪꯅꯤꯡꯗꯦ ꯁꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯦꯛꯇꯣ ꯊꯃꯣꯏꯒꯤ ꯋꯥ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯈꯤ ꯑꯝꯇ ꯊꯥꯔꯛꯎꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤ ꯃꯌꯦꯛꯇꯣ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯁꯨ ꯅꯪꯕꯨ ꯈꯟꯖꯈꯤ ꯇꯞꯅ ꯊꯥꯔꯛꯑꯣ ꯑꯗꯒꯤ ꯅꯤꯇꯥꯅ ꯑꯟꯖꯂꯤ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯟꯖꯂꯤ ꯁꯔꯃꯅ
ꯕꯟ ꯇꯧꯅꯦꯗ ꯄꯣꯠꯁꯝ ꯁꯛꯂꯒꯦ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯏꯊꯛ ꯍꯧꯈꯤ ꯊꯃꯣꯏꯁꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯂꯅꯤ ꯈꯟꯖꯈꯤ ꯐꯖꯕ꯭ꯔꯥ ꯄꯣꯠꯁꯝ ꯑꯗꯨ ꯏꯁꯩꯗꯨꯔꯣ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯍꯥꯟꯅꯒꯤ ꯏꯁꯩꯅꯤꯅꯦ ꯐꯖꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯁ ꯀꯨꯟꯗꯣ ꯂꯩꯔꯥꯡꯁꯦ ꯇꯥꯔꯗꯤ ꯑꯩ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦ ꯃꯃꯥ ꯅꯤꯡꯁꯤꯡꯉꯦ ꯍꯦꯛꯇ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯀꯨꯟꯗꯣ ꯂꯩꯔꯥꯡꯒꯤ ꯏꯁꯩꯁꯦ ꯑꯗꯒꯤꯗꯤ ꯀꯔꯥꯏꯕ ꯑꯅꯣꯅꯤ ꯍꯥꯏꯕ ꯑꯅꯣꯅꯤ ꯃꯥꯎꯁꯅ ꯑꯩ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯌꯧꯁꯜꯂꯒꯦꯍꯦ ꯍꯥꯏꯌꯦ ꯑꯣ ꯕꯥꯏ ꯋꯦꯜꯀꯝ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯌꯦꯕ ꯕꯥꯏ ꯌꯧꯆꯪꯉꯦ ꯏꯔꯣ ꯍꯥꯏꯕ ꯎꯝ ꯋꯦꯜꯀꯝ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯆꯦ ꯅꯤꯇꯥ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯄꯤꯡꯀꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯡꯀꯤ ꯑꯗ ꯑꯟꯖꯂꯤꯅ ꯏꯁꯩꯁꯦ ꯇꯥꯕꯒ ꯗꯦꯟꯁ ꯇꯧꯅꯤꯡꯕꯩ ꯋꯥꯈꯜ ꯄꯣꯛꯄ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯗꯦꯟꯁ ꯇꯧꯅꯤꯡꯕꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯔꯣ ꯀꯩ ꯏꯁꯩ ꯁꯛꯂꯛꯀꯅꯤ ꯑꯟꯖꯂꯤꯅ ꯆꯦ ꯃꯌꯥꯡ ꯈꯔꯗꯤ ꯀꯪꯉꯦ ꯃꯌꯥꯡ ꯀꯪꯁꯟꯕꯅꯤ ꯌꯥꯝꯅ ꯑꯟꯖꯂꯤ ꯍꯟꯗꯛꯁꯦ ꯑꯩꯁꯤꯒ ꯀꯩꯅꯣꯒ ꯊꯣꯛꯑꯦ ꯀꯔꯤ ꯖꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯅꯤꯇꯥ ꯍꯥꯏꯒꯦ ꯄ꯭ꯔꯣꯗꯛꯁꯟꯅ ꯑꯗꯨꯗꯨꯒ ꯊꯣꯛꯂꯛꯑꯕꯅꯦ ꯏꯆꯦ ꯅꯤꯇꯥꯅ ꯍꯛꯆꯥꯡ ꯀꯩꯕ ꯀꯪꯃꯟꯒꯤꯅ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯆꯦ ꯕ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯁꯦ ꯇꯟꯅ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯥꯂꯦꯝꯉꯥꯟꯕ ꯑꯗꯩꯗꯤ ꯋꯦꯜꯀꯝ ꯅꯆꯦ ꯀꯩ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯩ ꯀꯦꯅꯤꯡ ꯍꯣꯉꯝꯅ ꯀꯦꯟ ꯌꯨ ꯁꯤꯡ ꯋꯥꯟ ꯁꯣꯡ ꯑꯗꯒꯤꯗꯤ ꯑꯗꯩꯗꯤ ꯏꯆꯦ ꯅꯤꯇꯥꯅ ꯀꯅꯥꯅꯅꯣ ꯀꯩꯕ ꯍꯥꯏꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯦꯜꯂꯣ ꯍꯥꯏ ꯏꯆꯦ ꯅꯤꯇꯥꯅ ꯃꯥꯂꯦꯝ ꯉꯥꯟꯕꯗ ꯍꯦꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯌꯨꯝ ꯑꯟꯖꯂꯤꯅ ꯀꯩꯕ ꯄꯥꯜꯂ ꯃꯇꯨꯡꯗ ꯌꯨꯝ ꯗꯦꯟꯁ ꯍꯜꯂꯤ ꯃꯌꯥꯝ ꯃꯃꯥ ꯅꯨꯡꯁꯤꯔꯕꯁꯦ ꯅꯨꯡꯁꯤꯔꯕꯁꯦ ꯅꯪꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯄꯥꯜꯂ ꯃꯇꯨꯡꯗ ꯏꯠꯁ ꯑꯦ ꯇꯥꯏꯝ ꯇꯨ ꯗꯤꯁꯀꯣ ꯁꯣꯡꯗꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯑꯩ ꯈꯪꯉꯕ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯁꯛꯑꯒꯅꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯑꯩ ꯃꯥꯂꯦꯝ ꯈꯪꯉꯕ ꯉꯥꯟꯕꯁꯤꯡ ꯑꯗꯨꯗꯨꯅ ꯏꯠꯁ ꯁꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯍꯤꯟꯗꯤꯒꯤ ꯏꯁꯩꯗꯤ ꯃꯌꯥꯝ ꯐꯥꯕ ꯂꯩꯌꯦꯕꯀꯣ ꯑꯟꯖꯨ ꯑꯩ ꯑꯗꯣ ꯂꯥꯛꯑꯦ ꯎꯄꯥꯏ ꯏꯆꯦ ꯂꯩꯇꯦ ꯕꯥꯏ ꯑꯟꯖꯨ ꯀꯁꯔ ꯋꯦꯜꯀꯝ ꯃꯟꯖꯨ ꯀꯆꯤꯡ ꯂꯥꯏꯛ ꯄ꯭ꯂꯤꯖ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯤꯡ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯤ ꯃꯥꯂꯦꯝꯉꯥꯟꯕ ꯆꯦ ꯅꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯊꯦꯡꯅꯈꯤꯕ ꯑꯗꯩ ꯃꯤꯀꯨꯞꯇꯒꯤ ꯑꯦꯅꯤꯃꯣꯁꯅ ꯏꯆꯦ ꯍꯣꯏꯒꯤ ꯏꯊꯛ ꯏꯪꯈꯣꯜ ꯍꯧꯈꯤ ꯑꯝꯇ ꯊꯃꯣꯏꯁꯦ ꯌꯦꯡꯒꯦ ꯁꯦꯝꯃꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯦꯅꯤꯃꯣꯁ ꯀꯩꯅꯣ ꯏꯪꯈꯣꯜꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯦꯕꯀꯣ ꯏꯗꯤꯠ ꯇꯧꯗ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯗ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡꯅ ꯑꯣ ꯐꯖꯕ ꯍꯥꯏ ꯑꯗꯩ ꯋꯥꯠꯂꯦ ꯃꯥꯂꯦꯝ ꯍꯤꯡꯒꯣꯜꯁꯦ ꯉꯥꯟꯕꯅ ꯆꯦ ꯕ꯭ꯔꯗꯔ ꯑꯩꯉꯣꯟꯗ ꯁꯞ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯕꯤꯔꯛꯇꯦ ꯇꯧꯔꯛꯇꯦ ꯍꯥ ꯇꯧꯗ꯭ꯔꯤꯕꯅꯦ ꯅꯪꯕꯣ ꯇꯧꯗ꯭ꯔꯤꯕꯣ ꯅꯪꯉꯣꯟꯗ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗ ꯍꯥꯏꯁꯤꯕꯣ ꯃꯥꯜꯂꯦꯗ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩ ꯍꯌꯦꯡ ꯆꯦꯛ ꯇꯧꯒꯦꯀꯣ ꯑꯩꯗꯤ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯍꯌꯦꯡ ꯆꯦꯛ ꯇꯧꯔꯒ ꯃꯥꯂꯦꯝ ꯉꯥꯟꯕꯗꯤ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯗ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯤꯌꯣꯔ ꯇꯧꯔꯛꯀꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯝꯃꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯕ꯭ꯔꯣ ꯀꯥꯎꯅꯕꯒꯤ ꯇꯧꯗꯕ ꯇꯥꯔꯗꯤ ꯀꯥꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯑꯗꯩꯗꯤ ꯃꯁꯝꯕꯝꯅ ꯌꯥꯝ ꯐꯖꯩ ꯀꯩ ꯍꯥꯏꯕ ꯂꯣꯀꯦꯜꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯇꯧꯔꯗꯤ ꯏꯁꯩ ꯁꯛꯄ ꯆꯠꯄ ꯌꯥꯏ ꯁꯨꯝ ꯇꯧꯅ ꯁꯤꯡꯒꯔ ꯑꯣꯏꯈꯤꯗꯅꯕ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯃꯥꯅ ꯑꯟꯖꯂꯤꯅ ꯁꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯐꯥꯎ ꯊꯤ ꯐꯪꯉꯔꯣꯏ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯂ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯕ ꯌꯨꯝ ꯄꯥꯟꯂ ꯃꯇꯨꯡꯗꯅ ꯍꯜꯂꯤ ꯍꯥꯏꯕ ꯃꯃꯥ ꯃꯃꯥ ꯅꯨꯡꯁꯤꯕꯁꯦ ꯍꯥꯟꯅ ꯅꯨꯡꯁꯤꯕꯗꯩ ꯅꯨꯡꯁꯤꯕꯗꯩ ꯀꯃꯦꯟ ꯄꯥꯕ ꯁꯣꯏꯔꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯣ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯣ ꯆꯨꯝꯃꯤ ꯍꯦꯟꯕꯅꯤꯀꯣ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯩꯕ ꯇꯧꯗꯦ ꯑꯣꯀꯦ ꯑꯣ ꯇꯧꯗ꯭ꯔꯤ ꯍꯥꯏꯔꯣ ꯃꯥꯂꯦꯝ ꯑꯣ ꯉꯥꯟꯕ ꯇꯧꯗꯗꯤ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯆꯦꯅꯤꯇꯥ ꯁꯥꯎ ꯌꯥꯗꯦ ꯍꯧꯔꯤꯅꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯀꯩꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯩ ꯀꯔꯤꯉꯣꯡꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯛꯏꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯉꯣꯝꯅ ꯏꯁꯩ ꯑꯟꯖꯂꯤ ꯁꯔꯃꯅ ꯀꯦꯅꯤꯡ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯉꯁꯥꯏꯗꯒꯤ ꯁꯛꯏꯁꯤꯗꯤ ꯀꯩꯅꯣ ꯑꯟꯖꯂꯤ ꯑꯉꯥꯡ ꯁꯤꯗ ꯂꯩꯇꯦ ꯑꯉꯥꯡ ꯀꯥꯕꯨꯡ ꯉꯁꯤꯗ
ꯑꯟꯖꯂꯤ ꯏꯆꯥꯅꯨꯄꯤꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯈꯤꯑꯕ ꯑꯗꯨꯒꯤ ꯑꯥꯗ ꯂꯩꯈꯔꯦ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯑꯥꯗꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯂꯩꯈꯔꯦ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯂꯥꯛꯇꯣꯏꯕ ꯑꯗꯨꯒꯤ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯄꯨꯈ꯭ꯔꯝꯕꯝ ꯔꯇꯟꯅ ꯀꯩꯕ ꯏꯌꯥꯝꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯝꯇꯪ ꯆꯥꯕꯗꯤ ꯕ꯭ꯂꯣꯛ ꯆꯥꯔꯛꯀꯦ ꯑꯃꯇ ꯇꯧꯕꯤꯔꯣ ꯆꯥꯔꯛꯀꯦ ꯎꯇꯤ ꯁꯪꯕꯗ ꯌꯥꯝ ꯑꯦꯛꯆꯨꯌꯦꯂꯤ ꯍꯥꯏꯔꯦ ꯎꯇꯤ ꯃꯤꯅ ꯑꯁꯪꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯇꯧꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯍꯩꯅꯤ ꯍꯩꯅꯦꯔꯥ ꯑꯩ ꯌꯨꯇꯨꯕꯇ ꯌꯦꯡꯉꯒ ꯉꯝꯒꯅꯤ ꯁꯨꯝ ꯌꯨꯇꯨꯕꯇ ꯌꯦꯡꯉꯒ ꯁꯨꯝ ꯇꯧꯔꯛꯀꯦ ꯌꯨꯇꯨꯕꯇ ꯑꯩ ꯎꯇꯤ ꯑꯁꯪꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯃꯐꯥꯎ ꯊꯣꯡꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯊꯣꯡꯉꯒꯗꯤ ꯆꯥꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯣ ꯑꯩꯅ ꯊꯣꯡꯕꯗꯣ ꯊꯣꯡꯉꯒ ꯆꯥꯖꯗ꯭ꯔꯤꯑꯕ ꯑꯦꯅꯤꯃꯣꯏꯁꯅ ꯊꯣꯡꯉꯛꯑꯒꯦꯀꯣ ꯏꯆꯦ ꯏꯌꯥꯝꯕ ꯌꯥꯝ ꯌꯨꯇꯨꯕꯇ ꯌꯦꯡꯉ ꯏꯪꯉꯦ ꯊꯣꯡꯉꯛꯇꯣꯏꯅꯦ ꯅꯣꯏꯗꯤ ꯏꯪꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯏꯪꯉꯦ ꯏꯪꯅ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯁꯦ ꯀꯝꯕꯜ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗꯅꯤ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯀꯔꯤꯕ ꯆꯦ ꯅꯦꯠꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯀꯨꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯟꯖꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯩꯗꯤ ꯀꯦꯡ ꯍꯣꯡꯅ ꯄ꯭ꯂꯤꯁ ꯂꯥꯏꯛ ꯑꯒꯦꯟ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯦꯡ ꯍꯣꯡꯅ ꯄ꯭ꯂꯤꯁ ꯑꯒꯦꯟ ꯍꯥꯏ ꯑꯗꯩꯗꯤ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯍꯟꯗꯛ ꯃꯥꯂꯦꯝꯉꯥꯟꯕ ꯁꯒꯦꯟꯕꯤ ꯄꯨꯟꯁꯤꯗꯨꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯔꯝ ꯊꯥꯖꯔꯨꯅꯤ ꯍꯥꯏꯕ ꯁꯣꯡꯗꯣ ꯁꯛꯂꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯁꯛꯍꯦꯟꯕꯤ ꯁꯛꯂꯛꯑꯣꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯁꯛꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯄꯨꯟꯁꯤꯗꯨꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯔꯝ ꯊꯥꯖꯔꯨꯅꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯁꯛ ꯐꯖꯔꯒꯕꯨ ꯍꯥꯏꯕ ꯁꯛ ꯐꯖꯔꯒꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯩꯇꯦ ꯍꯩꯇꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯔꯥ ꯊꯃꯣꯏ ꯄꯥꯜꯂꯒꯕꯨ ꯄꯥꯜꯂꯒꯕꯨ ꯄꯤꯔꯥꯡ ꯅꯪ ꯁꯤꯟꯊꯅꯕꯔꯥ ꯁꯤꯟꯊꯅꯕꯔꯥ ꯅꯣꯡꯗꯣꯜ ꯊꯥꯖꯃꯁꯨ ꯃꯍꯤꯡ ꯃꯍꯤꯡ ꯀꯥꯕꯅꯤ ꯀꯥꯕꯅꯤ ꯂꯣꯏꯗꯤ ꯅꯣꯡꯗꯣꯜ ꯊꯥꯖꯃꯁꯨ ꯃꯍꯤꯡ ꯇꯨꯔꯦꯜ ꯀꯥꯕꯅꯤ ꯂꯥꯏꯖꯃꯁꯨ ꯇꯨꯔꯦꯜ ꯂꯩꯖꯃꯁꯨ ꯂꯥꯏꯖꯃꯁꯨ ꯏꯊꯛ ꯏꯊꯛ ꯍꯧꯕꯅꯤ ꯍꯧꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯅꯤꯁꯦꯕꯣ ꯅꯣꯛꯅꯤꯡꯉꯦ ꯑꯗꯩꯗꯤ ꯏꯁꯩ ꯑꯦꯅꯤ ꯁꯛꯀꯠꯂꯛꯑꯒ ꯁꯣꯡ ꯍꯥꯏ ꯑꯗꯩ ꯃꯥꯂꯦꯝꯉꯥꯟꯕ ꯆꯦ ꯁꯔꯃ ꯑꯩ ꯎꯝ ꯆꯤꯀꯦꯟꯅꯤ ꯆꯦ ꯁꯔꯃꯗꯤ ꯍꯥꯏ ꯀ꯭ꯌꯨꯅ ꯂꯞꯀꯤ ꯏꯃꯣꯖꯤ ꯃꯌꯥꯝ ꯄꯤꯖ ꯃꯥꯂꯦꯝꯉꯥꯟꯕꯅ ꯋꯥ 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 ꯍꯥꯏꯅ ꯇꯧꯗꯅ ꯎꯇꯤ ꯑꯁꯪꯕꯗꯣ ꯈꯔ ꯎꯠꯄꯤꯔꯛꯎ ꯆꯦꯁꯨ ꯄꯨꯟꯁꯤꯒꯤ ꯊꯣꯡꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯏꯆꯦ ꯎꯠꯆꯔꯛꯀꯦ ꯎꯠꯂꯛꯀꯦ ꯏꯆꯦ ꯑꯗꯩꯗꯤ ꯅꯣꯡꯃ ꯅꯥꯏꯁ ꯊꯣꯡꯉꯒꯦꯀꯣ ꯁꯣꯡ ꯅꯅꯥꯎꯅ ꯍꯥꯏ ꯀꯤꯡ ꯍꯣꯝꯅ ꯌꯨ ꯕꯣꯠ ꯀꯦꯟ ꯕꯤ ꯁꯤꯡꯒꯔ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯋꯥꯔꯛꯀꯤ ꯁꯤꯡꯒꯔꯅꯤ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯤꯡꯅ ꯆꯦꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯆꯦ ꯖꯨꯂꯤꯌꯥꯒ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯀꯦꯃꯤꯅ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯑꯗꯩ ꯑꯦꯅꯤꯃꯜꯁꯅ ꯂꯥꯏꯛ ꯁꯤꯡꯒꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯅꯧꯕ ꯑꯣꯏꯒꯗꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯣꯏꯒꯗꯕꯅꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯣꯏꯔꯦ ꯄ꯭ꯂꯤꯖ ꯏꯆꯦꯁꯦ ꯑꯦꯅꯤꯃꯦꯁꯅ ꯁꯤꯡꯒꯥꯔ ꯑꯣꯏꯒꯗꯕꯅꯤꯗ ꯁꯣꯏꯔꯦ ꯏꯆꯦꯁꯦ ꯀꯦꯅꯤꯡ ꯍꯪꯒꯣꯝꯅ ꯅꯣꯛꯊꯔꯛꯑꯦ ꯂꯥ 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 ꯂꯥ. ꯊꯋꯥꯟꯃꯤꯆꯥꯛ ꯂꯩꯀꯣꯜ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛ ꯄꯦꯟꯅ ꯅꯣꯛꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯨ ꯅꯣꯛꯂꯨ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯑꯗꯩꯗꯤ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯀꯥꯎꯈ꯭ꯔꯦ ꯏꯆꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯁꯤꯡꯒꯔ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅꯣ ꯑꯣꯏꯗ꯭ꯔꯕꯅꯤꯗ ꯁꯣꯏꯔꯦ ꯏꯆꯦꯁꯦ ꯗꯦꯀꯦꯡꯍꯧꯅ ꯏꯃꯣꯖꯤꯅ ꯃꯅꯤꯁꯤꯅ ꯀꯔꯤ ꯂꯝꯒꯤꯅꯣ ꯃꯅꯤ ꯑꯩꯈꯣꯏꯁꯦ ꯀꯁꯥꯗꯩꯅꯦ ꯀꯣ ꯀꯦꯡꯒꯨꯝꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯗꯩ ꯑꯦꯅꯤꯃꯦꯁꯅ ꯌꯥꯝ ꯈꯠꯂꯛꯑꯦꯍꯦ ꯚ꯭ꯌꯨ ꯏꯁꯩ ꯈꯔ ꯅꯩꯊꯔꯛꯑꯣ ꯌꯥꯝꯈꯠꯂꯛꯑꯦ ꯚ꯭ꯌꯨꯁꯦ ꯏꯊꯩ ꯅꯩꯊꯔꯛꯑꯣ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ नेपाली हो नहीं नहीं हम लोग नेपाली नहीं हम लोग ꯏꯊꯛ मणिपुरी ꯍꯧꯈꯤ है ꯊꯃꯣꯏꯁꯦ केमी ने दादा से ꯄꯨꯛꯅꯤꯡꯒꯤ अराम ꯑꯩꯁꯦ ꯅꯪꯒꯤ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕ꯭ꯔꯥ ꯃꯐꯝꯗ ꯑꯩ ꯑꯔꯥꯝꯕꯥꯏ ꯌꯥꯎꯗꯤ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯈꯤ ꯀꯦꯃꯤ ꯑꯩ ꯑꯔꯥꯝꯕꯥꯏ ꯌꯥꯎꯗꯤꯌꯦ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯌꯥꯎꯗꯅ ꯁꯛꯂꯣꯏꯁꯦ ꯅꯍꯥꯛ ꯌꯥꯎꯗꯅ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯤꯡꯒꯅꯤ ꯀꯔꯝꯅ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯑꯗꯨꯗꯤ ꯅꯪꯅ ꯁꯛꯀꯗꯕꯅꯤ ꯅꯨꯄꯤꯅ ꯁꯛꯄ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯤꯡꯒꯅꯤ ꯀꯔꯝꯅ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯃꯝꯂꯕ ꯂꯝꯕꯤꯗ ꯂꯣꯏꯗꯤ 이곳 삼나 뽀비람바 낭나이부
ꯂꯃꯥꯡꯅꯔꯦꯗꯣ ꯑꯩꯗꯤ ꯂꯃꯈꯥꯡꯗ ꯂꯃꯈꯥꯡꯗ ꯗꯩꯗꯤ ꯃꯅꯤꯁꯤꯡꯅ ꯅꯍꯥ ꯀꯁꯥꯔꯒꯤ ꯌꯥꯎꯗꯅ ꯈꯨꯜ ꯍꯥꯏꯔꯗꯤ ꯈꯪꯒꯅꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯣ ꯃꯅꯤ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯤꯡꯒꯅꯤ ꯀꯩꯕ ꯀꯔꯝꯅ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯕꯂꯥꯒ ꯒꯣꯀꯨꯜꯒ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯇꯩ ꯐꯥꯗꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯏꯁꯩꯁꯦ ꯍꯌꯦꯡ ꯁꯜꯂꯛꯀꯦꯀꯣ ꯐꯖꯅ ꯃꯌꯦꯛꯁꯦ ꯗꯩꯗꯤ ꯐꯥꯗ꯭ꯔꯦꯅꯦ ꯃꯉꯥꯜꯅ ꯆꯦ ꯕ꯭ꯔꯣ ꯀꯁꯥꯔ ꯀꯔꯤ चल गोरी सॉन्ग चल गोरी ले ले जा जा बोटो बमुनी के मोर मोर गाँव 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 चल गोरी चल गोरी यारा चल गोरी ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝ ꯆꯠ ꯑꯉꯥꯎꯕ ꯁꯦꯝꯕ ꯂꯣꯏꯅ ꯑꯉꯥꯎ ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯁꯦꯝꯕ ꯇꯥꯍꯟꯗꯣꯔꯦꯀꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯗꯗꯥꯒ ꯂꯥꯏꯛ ꯏꯆꯦꯒ ꯇꯧꯕꯤꯔꯝꯃꯣ ꯍꯁꯕꯦꯟ ꯑꯦꯟ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯋꯥꯏꯐ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯀꯦꯃꯤꯅ ꯀꯩ ꯍꯥꯏꯕ ꯗꯗꯥꯒ ꯏꯆꯦꯒ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯂꯣ ꯃꯅꯦ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯅꯦ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯩꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯕꯣꯅꯤ ꯃꯌꯨꯝꯒꯤ ꯅꯨꯄꯥꯒꯤ ꯁꯣꯡꯗꯣ ꯁꯛꯂꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝꯗꯣ ꯋꯥꯈꯜꯒꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯑꯣꯏꯕꯅ ꯗꯥꯟꯁ ꯂꯣꯡꯉꯅꯤ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯑꯦꯅꯤꯃꯦꯁꯅ ꯍꯦ ꯄꯤꯔꯥꯡꯗꯣ ꯑꯝꯇꯪ ꯁꯛꯂꯛꯑꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯟꯕ ꯏꯁꯩꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯦꯅꯤꯃꯦꯁꯅ ꯑꯣ ꯏꯁꯩꯗꯣ ꯌꯥꯝꯅꯗꯤ ꯁꯥꯡꯅ ꯐꯥꯗꯦ ꯍꯦ ꯁꯤ ꯏꯁꯩꯁꯦ ꯄꯤꯔꯥꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯔꯤꯒꯤ ꯁꯤꯟꯊꯔꯤ ꯂꯦꯞꯄ ꯂꯩꯇ ꯑꯗꯨꯗꯤ ꯃꯈꯥꯗꯤ ꯃꯈꯥ ꯐꯥꯗꯦ ꯏꯁꯩ ꯌꯥꯝ ꯐꯥꯗꯦ ꯏꯁꯩꯁꯦ ꯈꯇꯪ ꯐꯥꯕꯀꯣ ꯁꯥꯡꯅ ꯁꯣꯏꯗꯅ ꯏꯁꯩ ꯅꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯐꯥꯅꯕ ꯍꯣꯠꯅꯒꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯑꯩꯈꯣꯏꯅꯅꯦ ꯉꯁꯥꯏꯒꯤ ꯈꯪꯗꯦꯗ ꯏꯁꯩꯗꯣ ꯑꯗꯨꯝ ꯉꯪꯉ ꯂꯩꯇꯕꯅꯤꯅ ꯃꯥꯂꯦꯝ ꯉꯥꯟꯕꯆꯦ ꯁꯔꯕꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯩꯗꯤ ꯔꯣꯝꯕꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯑꯉꯥꯡ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯀꯥꯕꯣꯟꯁꯇ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯐꯦꯛ ꯖꯁꯤꯝꯅ ꯀꯩꯕ ꯆꯃꯛꯀ ꯆꯃꯛꯀꯗꯣ ꯄꯍꯥꯔꯤ ꯍꯦ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯂꯥꯏꯛ ꯉꯥꯟꯕꯅ ꯍꯥ ꯇꯧꯕꯤꯔꯝꯃꯣ ꯍꯥ ꯏꯆꯤꯟ ꯏꯅꯥꯎ ꯆꯜ ꯃꯌꯥꯝ ꯂꯥꯏꯛ ꯒꯣꯔꯤ ꯇꯧꯕꯤꯔꯝꯃꯣ ꯀꯩꯕ ꯆꯜ ꯒꯣꯔꯤꯅ ꯌꯣ ꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯔꯣꯃꯤꯂꯥ ꯁꯒꯣꯜꯁꯦꯝꯅ ꯗꯥꯁꯦ ꯁꯤꯡꯒꯔ ꯑꯣꯏꯔꯗꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯅꯤ ꯑꯗꯨꯝꯕ ꯖꯥꯏ ꯊꯥꯒꯠꯄꯖꯥꯕ ꯀꯩꯅꯣꯅꯤ ꯖꯨꯃꯖꯥꯏ ꯀꯥꯏꯅ ꯑꯗꯩꯗꯤ ꯌꯨꯂꯤꯋꯨꯗꯅ ꯆꯥꯛ ꯆꯥꯔꯕ ꯆꯦꯅꯨ ꯍꯥꯏ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯩꯗꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯃꯟꯁꯨꯔ ꯎꯗꯤꯟꯅ ꯐꯖꯗꯤꯅ ꯄꯣꯠꯁꯝꯕꯝꯅ ꯍꯦꯛ ꯂꯥꯟꯅ ꯀꯩꯕ ꯍꯩꯠ ꯂꯥꯟꯅ ꯈꯟꯒꯅꯨ ꯆꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯦꯅ ꯁꯛꯄꯗꯣ ꯇꯥꯅꯤꯡ ꯇꯧꯅꯤ ꯂꯛꯅꯕ ꯅꯠꯇꯦꯀꯣ ꯆꯦ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯏꯕ ꯅꯣꯏꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯁꯤꯒꯅꯦ ꯊꯤꯃꯟꯒꯤꯅ ꯇꯧꯋꯤꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯛꯏꯕꯀꯣ ꯃꯥꯂꯦꯝꯉꯥꯟꯕꯁꯤꯡꯅ ꯕ꯭ꯔꯣꯁꯦ ꯑꯩꯅ ꯆꯥꯌꯦꯡ ꯇꯧꯕꯅꯤ ꯁꯣꯡ ꯐꯥꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯔꯝꯂꯤ ꯕ꯭ꯔꯣ ꯌꯥꯝ ꯐꯖꯩ ꯐꯗꯤꯁꯣꯟ ꯀꯔꯤ ꯈꯪꯗꯦ ꯏꯁꯇꯣꯔꯅ ꯌꯥꯝ ꯄꯛꯆꯩꯌꯦ ꯗꯗꯥ ꯊꯦꯡꯛ ꯌू सो मच ओलिवने इसे जो याम मेरे हइये चैनल पे नए नए आए हैं मेरे चैनल को सपोर्ट कीजिए और एलबी को लाइक कीजिए एनिमेसना कहबा ꯑꯩꯗꯤ ꯁꯤꯌꯔ ꯐꯖꯅ ꯇꯧꯔꯕꯅꯤꯌꯦ ꯊꯦꯡꯛ ꯌू दैदी सुल्तान सलामना चारबो चे चारे नोꯏꯗꯤ दैदी ꯆꯥꯔꯕꯣ रोहित मैतैना चाक चारबो चारे ꯂꯥꯏꯛ मिथुनना ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ मिथुनना करायबा ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛ ꯃꯩꯆꯥꯛ ꯊꯝꯕꯤꯔꯝꯃꯨ ꯅꯧꯖꯔꯤꯕ ꯏꯕꯨ ꯐꯖꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝꯅꯀꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯪꯒꯤ ꯑꯁ ꯌꯥꯝ ꯐꯖꯕꯅꯤ ꯄꯥꯝꯖꯕꯤ
ꯍꯥꯟꯅꯗꯣ ꯌꯥꯝ ꯁꯛꯑꯝꯃꯦ ꯑꯩꯅ ꯄꯤꯔꯝꯂꯕꯗꯤ ꯁꯤ ꯁꯤꯗ ꯏꯁꯩꯁꯦ ꯐꯖꯕ ꯉꯥꯛꯇꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯀꯣ ꯌꯥꯝ ꯁꯛꯑꯝꯃꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯀꯤꯖꯩꯅꯦ ꯏꯁꯩꯅꯦꯕꯀꯣ ꯑꯩꯗꯤ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥ ꯊꯝꯕꯤꯔꯝꯃꯣ ꯅꯧꯖꯔꯤꯕꯤ ꯑꯩꯕꯨ ꯄꯥꯎꯊꯣꯛꯄꯤꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯑꯗꯩꯗꯤ ꯂꯝꯍꯦꯟꯕꯤꯅꯤ 하이나키니 람헨비니 하이나키니 하이나키니 소나키니 기자이네 디능시기 메이저 thank you daidi Tongjin Baitna Nahi Rasmi Singhana lots of thank you so much Sehnaz Begum na Inama Nungsibi love from Churachandpur thank Oh you my so God, much welcome. Rabina Begum na Love, love, Ibai love. Tolangi dialogue amta tawbiyoy Sam khothabagidura kari. nanai amtak saugatchaba yagadra aina saugatchaba jaragadi Cha, suru loira budai lok to. aibu kanada hanurake aibu kanada nuna nguna hanure chikdro ai kaina nangi samje khoda godo chachari mine Koi dai tolan mang thala bani kuira ga. Dugaidi hi guys Toksam Betna are you maite yes Sultan Salam na kai waidai no che koi kasardagine Kasardagine. Reni Devi na hello kamai tauri nungairi Manipurgi sisi wow changbirakpa wow ichinawsing sona kamaina kari injang Manipurgira chage kamai che tawrige no hojik aikoi khara se keno haibiramo. chaye tanoi na chare dai Thanel lokram na Manipurgi ga wari che nang mayamse aikoi Manipur da tabada koirak nuaitebako. khabo Manipur da first time la amme Lanse. amuk khak la amme numit 30 ni khalai rammi Manipur da Mayamai Manipurda ꯂꯥꯛꯑꯝꯃꯦ 2020 ꯗ 21 ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯣ 22 ꯀꯗꯥꯏ 22 ꯅꯣ 21 2021ꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯩ ꯋꯥꯏ ꯇꯤ ꯄꯥꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯩ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ 15 days ला ꯀꯩꯅꯣ ꯂꯩꯔꯝꯃꯦꯕꯀꯣ ꯌꯥꯝ New ꯀꯨꯏ ꯂꯩꯔꯝꯗꯦ Era che ꯑꯩ dada ꯑꯝꯇ ꯅꯥꯈꯣꯕ ꯋꯥ welcome ꯑꯝꯇ ꯍꯥꯏꯂꯣꯏꯒꯦ 15 days ꯈꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄ ꯃꯇꯝꯗꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯒꯣꯕꯤꯟꯗꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯣꯁ ꯂꯦꯞꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯣꯛꯊꯣꯛꯄ ꯂꯥꯛꯆꯔꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯑꯩ ꯋꯥꯏ ꯇꯤ ꯄꯥꯏꯗ꯭ꯔꯤ ꯑꯗꯣ ꯑꯩ 15 days ꯂꯩꯔꯝꯕꯗꯨꯒꯅꯦ 15 days ꯃꯛ ꯑꯩ ꯅꯥꯔꯒ ꯍꯜꯂꯛꯑꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯣ ꯌꯨꯝ ꯌꯧꯕꯒ ꯁꯨꯝ ꯐꯈ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯑꯩꯗꯤ ꯁꯥꯏꯅꯁ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯏꯪꯉꯤꯗꯅꯀꯣ ꯅꯨꯡꯁꯤꯠ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯠ ꯁꯤꯠꯅ ꯂꯩꯕꯅꯤꯅꯦ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨꯒꯤ ꯑꯩꯒ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ 35ꯅꯤ ꯂꯩꯔꯝꯕꯗ 35ꯅꯤꯃꯛ ꯅꯥꯔꯒ ꯍꯜꯂꯛꯄ ꯋꯥꯅꯤ ꯑꯩꯁꯦ Dormina chichega dadaga je kai ming kauge ꯑꯩꯒꯤꯅ aigi ꯑꯅꯨ aigi ma anuprada aigi na satyajit kawi ko jumdana bungai kawi magina nuai kawi ko doidi resmit udina hai malem ngamena se nokpada rasi yam lei bro yam male thank doidi you rohit udina from China oh China dai ro nungai bu China Daidi Mithuna hai tawre Hollywoodna hello kuire noktaba ado ngasidi che hoi yengaga khara waba phabra yenge Manipur si nungaina leijarambani ado ngasidi ware adoni ꯑꯗꯨꯅꯦ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯆꯤꯜ malengan ꯏꯅꯥꯎꯁꯤꯡ mana ꯃꯌꯥꯝꯅ chese ꯋꯥꯕꯁꯦ ꯎꯔꯒ Pushparani ꯇꯥꯔꯒ malayamna ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯁꯨ nungi ꯑꯩꯈꯣꯏꯁꯨ Pushparani malayrini ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ malengan mana Pushparani malayri ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ Sonu Shankar na kaba hi baby I love you guys Hi baby, I love you too, I love you too. सपोर्ट कीजिए मेरे चैनल को भैया मिथुन केने प्लीज बना सपोर्ट कीजिए निंगोल सिदी याम चावी है निंगोल सिदी याम चावी है सुल्तान सलामा से चंबल की लिस्टिक हाइबा चंबल की लिस्टिक हाइबा सोंग दो सकलो इसे ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯥꯖꯗ꯭ꯔꯤꯌꯦ ꯀꯔꯤ ꯏꯁꯩꯅꯣ ꯁꯤꯕꯣ रेशमी सिंगना चेगी वीडियो से जेंगबा याम नुंगाई रेशमी थैंक यू thank you रेशमी so much रेशमीꯒꯤ ꯆꯦꯅꯦल ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ रेशमी थैंक यू निंगथौ जमना कैबा खंगते उते ताते मणिपुर की वारी करी हाइसिरा खंगत्रे करम खंगसिरा खंगद्रे नंग ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ थानेल ꯇꯧꯗꯣꯏꯅꯣ थानेल ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ लोक्रामना करेबा नंगी
ꯅꯨꯡꯒꯤꯔꯝ ꯒꯩꯔꯝꯕ꯭ꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯦꯜꯕꯤꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯥꯏꯅꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯠ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨꯒ ꯑꯩꯒ ꯆꯥꯟꯅꯗꯕ ꯃꯥꯜꯂꯦꯕ ꯃꯅꯤꯄꯨꯔ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯕ ꯑꯗꯩꯗꯤ ꯅ꯭ꯌꯨ ꯃꯅꯤꯄꯨꯔꯗꯤ ꯏꯃꯥ ꯏꯔꯥꯅ ꯂꯩꯕꯥꯛꯅꯤ ꯀꯩꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯌꯨꯁꯤ ꯃꯐꯝꯅꯦꯕ ꯎꯅꯤꯡꯉꯦ ꯑꯌꯨꯁꯤꯁꯤ ꯂꯩꯇꯦ ꯑꯩꯗꯣ ꯀꯥꯕꯣꯁꯇ ꯂꯩꯈ꯭ꯔꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯩ ꯍꯜꯂꯛꯏ ꯍꯜꯂꯛꯄ ꯁꯨꯆꯤꯇ꯭ꯔꯥ ꯃꯇꯝꯗ ꯂꯩꯃꯅ ꯀꯣꯏꯒꯗꯕꯁꯨ ꯑꯃꯨꯛ ꯀꯣꯏꯔꯛꯇ꯭ꯔꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯆꯦ ꯍꯥꯏ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃ ꯇꯨꯝꯗ꯭ꯔꯤꯌꯦ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯗꯩꯗꯤ ꯀꯥꯞꯄꯗ ꯈꯥꯔꯤꯕꯝ ꯇꯥꯔꯦ 50 11 ꯇꯥꯗꯣꯔꯦ ꯀꯔꯤꯕꯝ ꯚꯩꯒꯟꯗ ꯍꯥꯏ ꯌꯥꯏ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯍꯦꯜꯂꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯦꯜꯂꯣ ꯍꯥꯏꯕꯅꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯗꯩ ꯏꯆꯦ ꯅꯤꯇꯥꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯃꯌꯥꯝꯁꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯗꯤ ꯔꯁꯃꯤ ꯁꯤꯡꯅ ꯍꯥꯏ ꯑꯩ ꯆꯦꯅꯦꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯣ ꯔꯦꯁꯃꯤꯒꯤ ꯆꯦꯅꯦꯜ ꯑꯣ ꯂꯩꯇꯦ ꯁꯤꯗ ꯂꯩꯇ꯭ꯔꯣ ꯗ ꯑꯣ ꯏꯁꯇꯣꯔꯅ ꯆꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯕ꯭ꯂꯣꯛ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯣꯏꯗꯣ ꯔꯁꯃꯤꯁꯤꯡꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏ ꯗꯤꯗꯤ ꯑꯩꯈꯣꯏ ꯗꯤꯗꯤ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯈꯤ ꯕꯔꯥꯒꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯎꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯗꯤꯗꯤ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯈꯤꯕꯗꯒꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯍꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣ ꯗꯤꯗꯤꯒꯤ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯔꯦꯁꯃꯤ ꯁꯤꯡ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯤꯗꯤ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯅꯤꯍꯥ ꯑꯣꯏꯔꯝꯒꯅꯤ ꯅꯤꯍꯥꯔꯣ ꯔꯦꯁꯃꯤ ꯑꯗꯩ ꯅ꯭ꯌꯨ ꯏꯔꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯀꯩꯅꯣ ꯆꯥꯔꯦ ꯑꯩꯈꯣꯏ ꯍꯋꯥꯏ ꯁꯣꯔꯤ ꯇꯟ ꯑꯣꯏ ꯆꯥꯔꯦ ꯌꯣꯂꯤꯋꯨꯗꯅ ꯀꯩꯕ ꯆꯦꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯏꯇꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯀꯩꯕ ꯏꯆꯦꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯦꯁꯦꯖ ꯌꯥꯝꯅ ꯏꯕ ꯉꯝꯗ꯭ꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦꯅꯤꯇꯥ ꯑꯗꯩ ꯀꯔꯤꯕꯝ ꯏꯆꯦ ꯅꯤꯇꯥ ꯅꯥꯍꯟꯒꯅꯨꯀꯣ ꯍꯧꯖꯤꯛꯁꯦ ꯅꯥꯕ ꯃꯇꯝꯅꯦ ꯚꯩꯒꯅꯟꯗꯅ ꯅꯥꯗꯅꯕ ꯍꯣꯠꯅꯁꯦ ꯀꯩꯕ ꯑꯩ ꯃꯤꯡꯗꯣ ꯑꯩ ꯃꯤꯡꯗꯣ ꯚꯩꯒꯅꯟꯗ ꯍꯥꯏꯟꯠꯇ꯭ꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯚꯩꯒꯅꯟꯗ ꯔꯦꯁꯃꯤꯅ ꯌꯦꯁ ꯑꯗꯩꯗꯤ ꯌꯦꯁ ꯔꯁꯃꯤꯅ ꯅꯦꯍꯥꯗꯣ ꯍꯥꯏ ꯅꯦꯍꯥꯗꯣ ꯑꯩꯈꯣꯏ ꯅꯦꯍꯥꯒꯤ ꯃꯥꯏ ꯍꯁꯕꯦꯟꯗꯣ ꯑꯩꯈꯣꯏꯗꯥꯒꯤ ꯃꯥꯒꯤ ꯕꯁꯄꯟꯒꯤ ꯗꯣꯁꯅꯦꯕꯀꯣ ꯑꯗꯣ ꯅꯦꯍꯥꯗꯤ ꯑꯩꯒꯤꯗꯤ ꯃꯈꯥꯅꯦꯕ ꯑꯗꯨꯒꯁꯨ ꯃꯥꯒꯤ ꯗꯣꯁꯅ ꯂꯧꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯔꯦ ꯑꯗꯩꯗꯤ ꯅꯦꯍꯥꯒꯤ ꯀꯔꯤ ꯊꯣꯛꯏꯅꯣ ꯔꯦꯁꯃꯤ ꯅꯪ ꯍꯥꯏꯗꯤ ꯔꯣꯃꯤꯇꯥ ꯃꯅꯥꯎꯅꯨꯄꯤ ꯁꯒꯣꯜꯁꯦꯝ ꯊꯣꯛꯄꯕꯨꯗꯤ ꯈꯪꯉꯦ ꯆꯤꯆꯦꯒ ꯀꯀꯥꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯔꯣ ꯗꯗꯥꯒ ꯅꯦꯍꯥꯒꯤ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯊꯥꯒꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯤꯆꯦꯒ ꯗꯗꯥꯒ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯒꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯈꯔꯅꯤ ꯊꯥꯒꯠꯇꯣꯏꯅꯦ ꯈꯔꯅꯤ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯈꯔꯅꯤ ꯂꯥꯛꯈꯤꯒꯦ ꯀꯟꯇꯤꯅ꯭ꯌꯨ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯗꯒꯤ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗꯩꯗꯤ ꯔꯕꯤꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯤ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯃꯇꯝ ꯆꯨꯞꯄꯗ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯔꯁꯃꯤꯅ ꯆꯤꯡꯉꯅ ꯌꯦꯁ ꯌꯦꯁ ꯅꯦꯍꯥꯗꯣ ꯍꯥꯏ ꯁꯨꯜꯇꯥꯟ ꯁꯂꯥꯝꯅ ꯆꯦꯝꯕꯜꯒꯤ ꯂꯤꯁꯇꯤꯛ ꯍꯥꯏꯕꯅꯤ ꯈꯪꯗꯦꯌꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯁꯨꯜꯇꯥꯟ ꯑꯩꯗꯨ ꯏꯁꯩꯗꯣ ꯈꯪꯗꯦꯕꯀꯣ ꯑꯗꯩꯗꯤ ꯇꯥꯖꯗ꯭ꯔꯤꯌꯦ ꯈꯥꯡꯉꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯋꯦꯜꯀꯝ 30 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯔꯥꯃꯦꯁꯣꯔ ꯔꯦꯁꯃꯤ ꯁꯤꯡ ꯗꯤꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯗꯤ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯒ ꯏꯕꯥꯏꯒ ꯊꯣꯛꯂꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯏꯕꯥꯏ ꯀꯧꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯥ ꯑꯗꯩꯗꯤ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏꯒ ꯏꯆꯦꯒꯁꯦ ꯅꯣꯡꯃ ꯎꯅꯖꯅꯤꯡꯉꯤ ꯔꯤꯌꯦꯜꯗ ꯎꯖꯗ꯭ꯔꯤ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃ ꯅꯪ ꯀꯥꯏ ꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯎꯅꯁꯦ ꯀꯥꯏꯗꯦ ꯀꯁꯥꯔꯒꯤ ꯑꯣꯏꯗꯤ ꯎꯅꯕ ꯌꯥꯏꯌꯦ ꯎꯅꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪꯗ ꯎꯔ ꯀꯤꯗꯣꯏꯅꯤ ꯅꯣꯏ ꯑꯗꯩꯗꯤ ꯌꯨꯂꯤꯋꯨꯗꯅ ꯀꯩꯕ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯆꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡꯅꯦ 11:30 ꯐꯥꯎ ꯇꯧꯔꯅꯤ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥ ꯉꯟꯅ ꯄꯨꯡ ꯕꯥꯔꯣ 1ꯗ ꯑꯗꯨꯝ ꯇꯨꯝꯃꯦꯕꯀꯣ ꯄꯨꯡ ꯑꯅꯤ ꯑꯣꯏꯍꯜꯂꯒꯦꯕꯀꯣ ꯑꯦꯜꯕꯤꯁꯦ ꯑꯗꯨꯒꯤ ꯔꯦꯁꯃꯤꯁꯤꯡꯅ ꯀꯩꯕ ꯁꯥꯒꯩꯒꯤ ꯀꯀꯥꯒꯤ ꯃꯆꯥꯅꯤ ꯑꯣ ꯑꯗꯩ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯂꯛꯈꯤꯄꯨꯔꯒꯤꯅꯦ ꯑꯣ ꯍꯣ ꯂꯛꯈꯤꯄꯨꯔꯒꯤꯅꯦ ꯂꯛꯈꯤꯄꯨꯔꯗꯤ ꯎꯅꯕ ꯌꯥꯏ ꯀꯩꯅꯣ ꯂꯛꯈꯤꯄꯨꯔ ꯀꯗꯥꯏꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯆꯤꯇ꯭ꯔꯥ ꯁꯨꯆꯤꯇ꯭ꯔꯥ ꯃꯌꯥꯝ ꯎꯅꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤꯍꯦ ꯂꯛꯈꯤꯄꯨꯔꯗ ꯑꯗꯩꯗꯤ ꯔꯁꯃꯤꯅ ꯍꯦꯜꯂꯣ ꯏꯆꯦꯅꯤꯇꯥ ꯏꯆꯦꯅꯤꯇꯥꯗ ꯀꯧꯈ꯭ꯔꯦ ꯌꯦꯟꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯛꯇꯤꯡ ꯍꯩꯕ ꯏꯕꯥꯏ ꯆꯥꯔꯦ
Suchitra mena kunauge oho. Kunauge ide mena. Unaba jae unasiko nongma unasi. ꯑꯩꯒꯤꯅꯦ ꯑꯦꯕꯤꯗ ꯆꯪꯉꯣꯕꯀꯣ ꯑꯩꯒꯤ ꯑꯦꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕꯀꯣ Kaya tumin legre may chakrabo mayam na comment itharo mayam jamdre mi kun mapan khata ngai gare ado mayam ne akhoi ne 11:30 bau tawrage hoi ko hoi lb se chegi husband se acting yam haye haibane jugo jabe acting nate da haibane ma se yam nungsi thank you aibu nungsi haibirakpagi ngasi di chena nai re ha kanon bala ise kanon bala ije kanon bala nang loiramdai da kaigino lai do ngasai kadai da lekai ko kadai lekai da koiruge karamba lekai da leiruge yulu na kare fare adudi yamna nungai re wari sanaba tana re o ngasidi iche nare haiba iche kanon bala na iche nang na sangamdre hairo Senas kare fare adudi yamna nungai re wari sanaba tana re ngakang di oke yuliut dai senas begam na inama मिले हो तुम हमको दो सकलो अदो हिंदी सकप से प्रॉब्लम कितंग ले दो गिने हिंदी सकप से ने प्रॉब्लम ओय आए खंगा बाई सु खंग दे को रश्मि सिंहना कॉपीराइट चाय सेगा इबाई ग से अदु की सकप इबाई ग जादरे से याम चाने ये अस रश्मि चाना ब्रो इंजे चाना ब्रो दई नीता पड़ा इसे नीता ना कब हेलो रश्मि चेगा कनेक्ट लेते जॉइन तो मिना से तो रश्मि कनोदा इसे नीता सपोर्ट तो बियो ये ना के बच्चे का इंजंग चारगे ngasi di tanoy na chare दैदी कानून बला ऐसे कल मन दैदी पोसम ना आई तुमने यादरे मिचे पेन तुमगे ngasi hayengdi Sunday ni school laite hoi pasambam tummo ko good night do hayeng na chigel bi da mulao pung 8 da lakani ko nungthangi मिथुन mung न du wai sanasi तेरे नाम थोंबदो याम चानिंगे हाउब्रो hawe jamna tere nam do chaluguri ju hai bro khong du nga do सुचित्रा लेमना नुंसीना लेमिनबा इचे इबा इसे उरगा पेंजे बेस्ट कपल ने थैंक यू सो thank you मच suchitra thank you so much अदैदी रश्मि सिंहना साथीना चानै thank you रश्मि ने इचे निता से आई खंग्रे तौरके दियना चे खोई से मेटे अमा ओइना अखोइगी अंगांग सिंह गोप स्कूल दा तंफम थोकपुरा नत्रगा प्राइवेट स्कूल दा एक्चुअली सेगी मतांग दा केरमता हाइजगे को आइना ख्वाइदगी पामजबसे गवर्नमेंट स्कूल दा इसागी लोन दा तमहनिंग बनेबा अदुगा मत तमसिगी केनो तो बगी नते सरकार ना गवर्नमेंट स्कूल दा लाइक तंबा या तमनबगी दमकता आइना मसिदा मखल मथल गी अखोइगी करे फैसिलिटी दी मोगी केनो तो केनो माइ अमगा guru kani नतने guno sobla गुनो सबदना स्कूल गी निदना मोगी केनो माइना मामसी बिरे नन तोरमबदो kawe khangde अदोगी केनो सेना केदौरी अगांग सिंजे परीक्षा फेल ओइबा यादी अबो हाइबने द लाइक ताकीबो ओजा सिंजे केनो तौबगी बुदी नते थवाई यावना ताकबीबा ओजा यावदबा नते ताकबीबा ओजा यावी दुगा यामना तनबा हाइदा सरकार गी मतमदा अखोगी सेन चारगा चंगकपो ओजा खरा ना पुबा स्कूल ददी यामना जुगो चादना अगांगी लाइफ से ताइवोन ना जखेबा आइदी एलपी स्कूल दा आइगे एक जुम मनाक्तनी थंगरिनी अंगांग लांगबा फजना हौना ताई असिगी स्कूल सिदा कैदौगे दा आई जानो पिसे तमगे ना ममिंग चनबगी नुमित का लेपबनेबा अदुगा कैदौगे दा मोगी स्कूल की तमबगी स्टाइल जे अंगांग सिंजे गा सोक तो तौ लेरे पुखम जेरे चले ममा मपाना इबुंगो लाइरिक पुरबा इबेमा लाइरिक पुरबा हाइद्रेबा इबुंगो पुखम पुरबा तेंगुर पुरबा हाइनरेबा स्कूल दा चली से चाक चाबो इना चटपा दुमाइ तौरेबा अदुना तुंगी केनो कमाइ ओइनी अदुना अखोइना प्राइवेट स्कूल तमलगसु गवर्नमेंट स्कूल तमलगसु प्राइवेट स्कूल तमलिबा दुमाइना गवर्नमेंट स्कूल तम स्ट्रिक्ट ओइना तौबिरगा ताकबीबा तारगदी पेरेंट्स सिंगसु केनो ओइना लौबीबा तारगदी कैदौबगी मी ओइरिदोइनो अदोनी आइना हाइजनिंगबदी aduna akoisu government school se yam pamme buko do paite दैदी
ꯇꯝꯐꯝꯗꯤ ꯊꯣꯛꯑꯦ ꯏꯃꯥ ꯂꯣꯟꯁꯦ ꯇꯝꯐꯝꯗꯤ ꯊꯣꯛꯑꯦ Bestana ꯍꯥꯏꯅ ꯈꯜꯂꯦ. like okay sister 34 thank you so much Senas Began oh sorry adudi Manipuri gi oina sakpiro Puspani gi live loiradi loidringaida okay salake soidana yuli na kaiba heli aina nungsiba heli aduga isai do saklo heli aina nungsiba heli Heli aina nungsiba heli. Basina super sister live video. Thank you, they Bashirna good video. Thank you so much. They di ise kana manglan khuding urure nangi nungsi saktam do. Sa o bung manglan khuding urure. Kay haiba yen kay haiba yin kay haiba laikai khun school ꯐꯥꯔꯛꯅꯕꯒꯤ ꯁꯣꯂꯨꯁꯟ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨ ꯌꯦꯟꯅ ꯌꯥꯔꯒꯗꯤ ꯗꯤꯕꯦꯠꯒꯨꯝꯕ ꯑꯃ ꯁꯤꯟꯕꯤꯌꯨ ꯂꯥꯏꯞꯇ. Yai. Isai kay tarafa taraga tumlage ꯀꯩꯁꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯁꯦ ꯃꯤꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯒ manglan khuding ꯏꯁꯩꯁꯦ ꯍꯦꯛꯇ ꯐꯥꯗꯕ ꯑꯣꯏꯔꯝꯕ. urure nangi ꯅꯪꯒꯤ nungsibi nangi ꯁꯛꯇꯝꯗꯣ nungsi saktamda manglan khuding urure nangi nungsi saktamdo isai maka phadi 이세진이 로이 까오그래 파디 파라미니 로나 파오콩 짠두나 모모노빠 Gop school da tam han biu hojiki go school yam phare aduni da phare de ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦꯀꯣ isai ꯍꯥꯟꯅꯗꯤ ꯐꯠꯂꯝꯗꯦ. suchitra na kaiba aidi ngasita unari chegi live se nungtigi thabro live se ꯍꯟꯗꯛꯇꯒꯤ ꯇꯅꯤꯗ ꯊꯥꯔꯤꯁꯦ nini ꯀꯨꯏꯗ꯭ꯔꯤ. humni ngasi 3 day 4 days oy mare ꯉꯁꯤ 3-4 days ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤꯕ yenna ꯀꯟꯇꯤꯅ꯭ꯌꯨ kaiba ꯊꯥꯔꯛꯏꯁꯦ. ibai gi wakhal jamna chumme ai adai kangabam ramesona resmi sub tawbiramo kangabam ramesoda mayam kwai punamakna sub tawbiyo ko yenna kaba laikai khun gop school faraknabagi solution amata phongdokpiyo aduni yenna kaba yaragadi debate gumba ama sinbiyo live ta hoi asigumase ta keno sinbamdi thoi akoina lairik lasu do kaina mangal phangdaba haitare akhoi lairik to kaina keno tamjahudabani debate kaisidi kok yam wangba mina tawgadabani akoina khajikang khangaga pangang ngangubsu yabo nate natra Suchitra kaiba Sunil Singhabam na kaiba the ꯃꯌꯥꯝ ꯂꯥꯏꯛ live ꯇꯧꯕꯤꯔꯝꯃꯣ. nungaite nungtigi lakro ꯃꯉꯥꯜꯁꯦ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ. ꯃꯉꯥꯜ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯃꯤ? Sunil keno live se nungtigi aidi khara nong nini se da khara tawre ko dogini Rasmi Singh na kaiba awaba video yenga haplo anauba video yangna haplo ai Rasmi soidana hapage ade shoot tawbase matam phangdaba ko aduiduna tawbani daidi yan na kaiba answer pbo che ise kanan balana kaiba thanks bong Rasmi Singh okay tata bye bye ibai ise good night ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯜꯂꯅꯤꯀꯣ. ꯑꯩꯈꯣꯏꯁꯨ ꯄꯨꯡ 2 ꯌꯧꯕꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯅꯤ. balak kundrak pamna kaiba good night malengmanba singa wari kai yoramage ai kol laklamdana che bro ꯑꯣ ꯀꯣꯂꯥꯃꯤꯔꯣ ꯑꯩꯗꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯕ. Yuli na kaiba wari su yamna nungairi che ado ai tummage ko good night Manipur imana yaifare ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ. Good night. iyan na kaiba good night ise any bye good night Good night. Bye malengan bye. bena che bro wari kya kai yorage wari se YouTube yore Lady Rasmi Singh na ko na muk phangna da se ꯍꯣꯏ ꯍꯣꯏ ꯔꯁꯃꯤ. Good night ꯔꯁꯃꯤ. Sweet dream. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ. ꯍꯌꯦꯡꯁꯨ ꯑꯦꯜꯕꯤ ꯂꯩꯀꯣ ꯄꯨꯡ 8ꯗꯒꯤ. ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕꯅ ꯍꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ. Senas Begum na isai di aigi malengan man dada
ai lage nungairibro ꯈꯜꯂꯗꯨꯅ nanauba maitei welcome nungai amuk changakpa nungaye adaidi Deepak Ningombam na Messi or Ronaldo Messi ga Ronaldo gani daidi Nita production na ise na kaiba aidi laiko okay ise Nita malengan bana che bro 35 like done thank you so much mayam aigi LBda yaubibagidamagta mayam punamagpu hanna thagachari tabla chingsang lokhongda laukhongda lokhong nandra iche iseido thamoida paliye hai thamoida panba panbe se jam leibene igi thamoida panbe se jam na lei mayam igi thamoida panbe se jam na leiye Deepak Ningomna aidi Ronaldo pame Ronaldo aidi Messi pame aidi Ronaldo su khangde Messi su khangde amatta pamde ni mage pamde khangdrabani na manoba pame aidi jengde ba kaya akoi janupadi ngaujabani Messi da Ronaldo da su ngaubani Cristiano Ronaldo che ke ba thanla ahing che thengla ahing matam sida tamla tampak lamdamda tingthanaoina taribase Uiri darane aigi maitai leisado Surjing mangamdre tengla ahing matamda Senas na karaiba thamoi nangi nungsiba phongdokpadi ngamjade adu isaido sakpirao please phade dugi seido kamai to Sena safaba semta haibiro ba atopa ma hairo malem phade bana ba ga che bro good night okay okay good good night night oirage malenganba morning na haudoini okay malem okay good night ganba hayeng ai bulau ko LB loraga soidana sabto jarage asidi hayeng ngasi tarong hayeng to ngasi to bajate ngasi to bajate Sunil Singhana chingana thanks sire daidi haikru jamna pungongo hre light na ya light kaino na to pungongo wine tu light manga to haikru jamna ke bache se ngasi di yam phaje light manga na to ini thank you mayam thank you ayu phaje haibira pagi nimit ki phaje jasu phaje haibira o phaje aina mayam na haibira gadi ai thamoi se yam na harau akhoi se jai laibu ba bane thi hai di jam kapninge du nimit ki phaje haibira o thi rasu daidi kare ba kadai mangre malem gan mana all friends good night daidi good night good Nita night Nita na kaya nice song ay Nita na okay mayam malem ngan ba okay bye malem ngan ba Messi may bam na nungay ribo ay nungay riye di Himalaya tungam na chak chara bo chare ngasi di tanoy na chare ngasi di nanauba hema may tay lakte ko dadana hele nanauba may tay na Kaidana henbanida aingondagi like Christiana hello ay daidi like Christiana na hello hello nanauba may hi tay na fajabadi dadana heliye henbane kaidana henbane da chingelo jengsi light mangana tawini kaidana hendro mayam Light agi harawe kaidana aingondagi heli haibase ni se kay picture si jamda me sengoni mo deng mobile se me ka sengo khasu wat ni du mobile adaidi senas begana wakal gi horakpham oiba mayam like to biramo kaudra bana ko si usi ka sakanta taramaro hoi salake asi se jeng asi humlok ti se ko handa ka mari rang su ne anda kisina kai haiba maming do senas ki damakta ngasi saglage si se ko sai bi sakhare ni hum ko amuka saglage wakhalgi haurakpham oibana nongmatasu kaudrabana hakpu aina karamna ningsingani changyeng toge khaladuna imidase uisillavasu nangtagi saktamni uriba thamoida lotuna
ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯌꯥꯔꯕꯣ ꯁꯦꯅꯥꯁ दैदी करेबा सिगना करेबा लकी जटना करेबा how are you fine they Janice na why na wakal mayek sing luduna nungsiba pumba kरेबा manghan bikre isai se ngangbiro bro wakal mayek sing luduna nungsibiba pumba si sei mayek khangdi ꯏꯁꯩ ꯃꯌꯦꯛꯁꯦ Gulshan ꯈꯪꯗꯔꯦ arana phajade kanamta adoni kanamta phajadabani moina pangai taijan bi tawini nanauba maitaina Thank you thamoi ꯑꯩꯈꯣꯏ kaire ꯐꯖꯗꯦ ꯍꯥꯏꯕꯤꯕꯒꯤ thamoi kaire ichi ai Messi mai bamna dada che good night Good night Messi Senas began wow wow thamoi se pele thank you che nung sibi welcome ꯃꯌꯥꯝ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯌꯥꯡꯈꯩꯅꯤꯊꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯄꯨꯡ ꯑꯅꯤ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯦꯜꯕꯤꯁꯦꯀꯣ ꯃꯤꯅꯤꯠ ꯀꯌꯥ ꯋꯥꯠꯂꯤ ꯃꯤꯅꯤꯠ ꯃꯤꯅꯤꯠ ꯅꯤꯄꯥꯟꯒꯨꯝꯕ ꯋꯥꯠꯂꯤꯀꯣ ꯃꯤꯅꯤꯠ ꯅꯤꯄꯥꯟꯁꯦ ꯇꯧꯔꯒ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯑꯗꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ Gulshan arana isai amta saklo dana isai phadini isai je phadab sigani ne wa kaidi se wa kai ni sing changene ꯀꯩꯅꯣ ꯏꯁꯩ ꯁꯛꯂꯛꯑꯣꯅ Ibochou hawizamna tamona iteimaga phubagi jengninge iteimana tamo phuba ngakta oina yengle ꯑꯩꯅ ꯈꯣꯏꯗꯥ ꯀꯔꯝ ꯀꯥꯟꯗ ꯐꯨꯈꯤꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯈꯣꯏꯗꯥꯗ ꯐꯨꯗꯦ ꯀꯗꯥꯏꯗ ꯐꯨꯈꯤꯒꯦ ꯑꯩꯕꯣ Bijen ngang kaiba ngangbam Hi hello Bijen Bijen ngangbam hello hi Messi maibamna hayengsu live thadoiro ꯍꯌꯦꯡꯁꯨ ꯊꯥꯅꯤ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ thasira khalli ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯣ ꯂꯥꯏꯛꯇꯤ ꯏꯂꯤꯛꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯌꯦꯛꯅꯤ ꯅꯪꯅ ꯁꯛꯂꯤꯕꯗꯨ ꯁꯛꯂꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯌꯦꯛꯅꯤ ꯅꯪꯅ ꯁꯛꯂꯤꯕꯁꯦ ꯗꯨ ꯁꯛꯂꯣ ꯐꯥꯗꯤꯌꯦ ꯏꯁꯩ ꯃꯌꯦꯛꯇꯣ ꯈꯪꯗꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗꯦꯀꯣ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯑꯩꯅ ꯑꯣꯀꯦ ꯑꯩꯅ ꯆꯦ ꯒꯨꯗ ꯑꯩꯈꯣꯏꯅ ꯅꯥꯏꯠ ꯅꯅꯥꯎꯕ ꯃꯩꯇꯩ ꯒꯨꯗ ꯅꯥꯏꯠ ꯗꯥꯅ ꯈꯪꯗꯦ ꯑꯩꯅ ꯈꯪꯗꯦ ꯑꯉꯝꯕ ꯌꯦꯁ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯛꯂꯛꯀꯦꯕꯀꯣ ꯑꯗꯣ ꯉꯝꯗꯕꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯂꯝꯂꯒ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯗ ꯅꯣꯛꯅ ꯍꯤꯡꯈ꯭ꯔꯕꯤ ꯁꯦꯅꯥꯖ ꯕꯦꯒꯝ ꯑꯗꯨꯗꯤ ꯏꯆꯦꯒ ꯏꯕꯥꯏꯒ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ 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 ꯁꯦꯅꯥꯖ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯠꯅꯦ ꯃꯤꯅꯤꯠ ꯇꯔꯨꯛ ꯈꯛꯇ ꯉꯥꯏꯈꯔꯦꯀꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯇꯔꯨꯛꯁꯦ ꯇꯧꯔꯒ ꯍꯥꯏ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯦ ꯑꯦꯅꯦꯖꯦꯒꯝ ꯃꯦꯁꯤ ꯃꯥꯏꯕꯝꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯃꯥ ꯑꯩ ꯁꯤꯗꯣꯔꯦ ꯋꯥꯕꯅ Joy Singha, Jai bye, Happy New Year, both of you. Same to you. Joy, Happy New Year. Dugaidi kare haiba hulang na good night haiba good night ke both of you and have a nice dream haiba ko okay good night sweet dream makha hairoda ma'am la Malim nganbana kareba ꯑꯩꯗꯤ ꯉꯥꯏꯕ ꯍꯜꯂꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯑꯩꯗꯤ ꯉꯥꯏꯕ ꯍꯜꯂꯒꯦ ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯁꯤꯁꯤ ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯁꯨꯅꯤꯜ ꯁꯤꯡꯍ ꯏꯁꯩ ꯃꯌꯦꯛꯁꯦ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯗꯥꯁꯨ ꯀꯥꯎꯋꯦ ꯑꯃꯨꯛ ꯆꯦꯁꯨ ꯑꯃꯨꯛ ꯀꯥꯎꯋꯦꯗ ꯑꯩ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯑꯅꯤꯒꯤ ꯍꯦꯄꯤ ꯂꯥꯏꯐꯁꯦ ꯊꯦꯡꯛ ꯌꯨ ꯁꯨꯅꯤꯜ ꯁꯤꯡꯍ
welcome welcome Lady welcome Gulshan Arana ke bache Muslim lo Maiti ro as kari mange ise Muslim man bro Maitai man bro dai nita channel na kaiba ngasi di khara thenge live se changak pa ai okay hayeng pung 8 amuk tawgani dai lakpiyu ko mayam nita production na kare ba ichi nita na wara bu bungai wa ke tawre where are Adedi you from sis Rita Mary where from we are you from sister Sunita Ehna hi Hanglam Tangsong na where you from sis where from Kachar Lady Storm Storm Kuma Khuman I love love you you Yambe Nitema love love you you too minute ne mari khata ngai ko mayam ni mari khaka tawraga loisalasi ko good night oirasi dugaidi mayam like tawbidaba yauragadi like tawbiramo please duga anouba changakpa ichinau sing oiragadi aigi channel se support tawbiramo chega daga good night mai te se hindi thai je da copyright charoidra Love that story lam ta bai lam na sikhuna ta bai wan hindi phone da nong ta ban Ayudon kay gino ay comment pa di si kanana Yaifa Tongbam yaifa ai khangau da tawini ko sawa yade karigino aigi comments pabidi se iche kadai da leirage du chena kana ko Tugam ka gamar khangau da tawbani ko sawa Sei sei yade ngado ramani sei ngai da waramani ko Simanta bro thamsa pire strom isai yaifa mate yaude ne mathakta bujauram de ne bye nangi bye and Lina chak char bo chare nita channel na good night se ni bye thank you good night ke johnson na tumning ba male tamo se good night yaifa good kanon night mathakta bu tumning leiram de ne nangi comment ware se do gini adai yaifa gam ai comment pa bide soi ki bo ngone sai sai ga yaifa dai en suresh singana tumning dribo ka tumning suresh tummani khoi tumninge pung ani ta minute ani khata ngai gare losandro bane lb se Samantha bro Samantha bro hi Samantha Atun pun gitu yaifa na che nanaugi isai amta phar sakpiyo hai yaifa na iche hai kai sei saktoino sa amage ko aroibo ina ngasigi lb gi aloiba isema khaksa amaga loisalasi ngasigi lb se ko pung kayada numit tage hai akhoi sida pung kya tainda pung kya da numit ta banoi bo khangde ne tawise storm kumana da album comments baro mi nangbo iyamba isai matek amta tawbiramo duga good night oresei kairogi se samage ko ima laiba ki se khaksa amage golo selasi ko si lb se Chinglon kaya ipa kaya landuna so lutong da adumakling da na chili se Nangi layhaw da gisem kiba angang bahirik singna punsi sintha ithawdang ikok tahabli Changdam ningai laitrabana gun amadi Lotuna lairi taibang malem lakta Changdam ningai laitrabana gun amadi Lotuna lairi taibang malem lakta Imagisu imanang imanipur
이마기수 이마낭니 마니푸르 mayam asigi seise saga exam emotional oiko kagino haidi chingdon mapan lapna dagi akhoi se leibanina ko ima leibak tagi chingdon mapan lapna akhoi se leibanina asigi seigi mayek se salakpa matamda akhoi da pale bako aduduna kay hani sise saglaga exam emotional oyai adum matam puna matasu sigi seise ngangaga leiyabako jumdasu yam pamjaba iseini sigi seise yam sibako mayam bye bye oirasiro good night oirasi mayam pung ani henkhrebako aigi LB se do losilasira LB se mayam good night mayam good night yam ki keno leirame kaya haiba fajaringai thabla chingi khungangduda tahore nangi khongungi mami haimara ko kay hano khang icha nupido jagoi pamjaba male ai nongma lagaga class amta launinge itaima and iyamba hai lakpiyo ai cha nupido hairo ai cha nupido dance jam pame mase ko jagoi jamna pamba dance jam pame bako adugi tamham sisu mong chadaba tammi se jam lapna chatle bako adune do lakpirasu akaiba lejadeko lao amta khangna khanghaude ko iche haukhare nangi matamdo nausum kalak iche nangi kalagi nanaugi nasum dasaki oijage ise mai isai mai se phadabadan yam nungaye hobadagi yengbane khana khanghaude ko matamdo haiba ise saklo kaiba adu se se khangna khanghaude ko haukhare matamdo pahari gini kala thabla iko chingi kala i khonganduda bida shaki thawai nangi doidi thabla chingi khungangduda tahaure nangi khongungi mami phade bodi se pahari gi sai ne ariba sai ne danane phadre khangre aiba ai ngasi se ise ba ise do yam nuai thank you yaifa do you know Hindi yes dagidi do you know Hindi haina Hindi khangbra na hangjalai thora mayam LB se loisalatse ko mayam good night mayam yaifa good night chinau mayam good night chinita good night everyone good night islasida hayang lau ko mayam hayang unarase bye bye good night loisalo haga dum jeng laiye khatal na good night mayam okay